Agu. Aguna first lay. Thank you, Agu. Chaka bonangbo. Cici lok thunge. Agu lay. Agu hi matung da mi mya mi nare e. Agu hi matung da mi mya mi nare e. Kay nyam chai no. Ôi agu do kay nyam chai no. Agu ngasai thamba. Kap kan hoye wali le. Ngasai gi do ko mama gi phone lai ba. Phone la ga cici na wai da kui na sana lai thokra ba. Adugine kay nyam charai no. Ko kap ta kapi. Like the exam lor bagu kari kai da koinari kamai tauri cici su ngahak koitharure ngarang do aduni ba ina message hauji phala hakte haina khalli aduni haido cici du lore wari do khra hadi jungi khara kaino leiba wari kwa aduni ngahak sanana wari do khara sangdo khra ba adu le mo ko cici mo phone tora ba adu mai to mai dum sangdo khre loire ngasi hai ngasi nuai bu numini doidi exam loibagi nugaitro kai ke enjoy torogena Dagurdeep like Dagurdeep thank you like done kay hinjang charke Dagurdeep good morning hai re Dagurdeep na good morning hai good morning kari enjoy tawni ge phamungda bibulai chuna laini e ꯅꯪꯗꯨꯗꯤ ꯐꯃꯨꯡꯗꯒꯤ ꯕꯤꯕꯨꯂꯥ ꯆꯨꯔ ꯊꯣꯛꯂꯛꯄꯗ ꯋꯦꯠꯇꯤ ꯐꯖꯔꯅꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁ ꯑꯕꯨꯅꯝ ꯅꯩꯁꯜꯂꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯒꯨꯗꯤ ꯕꯥꯏ ꯆꯅꯥꯅꯦ ꯑꯂꯨꯅꯦ ꯕꯣꯔꯤꯅꯦ ꯐꯖꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯔꯦ ꯍꯥꯎꯔꯖꯥꯅꯤ ꯍꯥꯎꯗꯨꯝ ꯍꯥꯎꯅꯤ ꯑꯩꯕꯨ ꯆꯥꯅꯤꯡꯉꯤꯅꯦ ꯆꯅꯥꯅꯦ ꯑꯂꯨꯅꯦ ꯕꯣꯔꯤꯅꯦ ꯍꯥꯎꯅꯤꯌꯦ ꯑꯗꯣ ꯆꯅꯥ ꯃꯆꯥꯗꯣ ꯆꯅꯥ ꯑꯃꯨꯕꯗꯣ ꯑꯗꯨꯗꯒꯤ ꯆꯅꯥ ꯑꯆꯧꯕꯤꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯗꯤ ꯀꯕꯨꯂꯤ ꯆꯅꯥꯗꯣ ꯑꯗꯨꯅ ꯄꯥꯝꯕ ꯍꯦꯜꯂꯦ ꯗꯥꯒꯨꯗꯤꯒꯤ ꯃꯣꯅꯣ ꯑꯣꯏ ꯂꯣꯏꯔꯕꯣ ꯑꯥꯏꯗꯤꯁꯦ ꯃꯃꯤꯡ ꯈꯨꯠꯁꯥꯡ ꯑꯃꯅꯤꯀꯣ ꯕꯤꯅꯣꯠ ꯅꯥꯃꯩꯔꯥꯛꯄ ꯃꯤꯇꯩ ꯀꯩꯕ ꯄꯔꯩꯍꯟꯕ ꯃꯉꯥꯡ ꯎꯗ꯭ꯔꯦ ꯑꯃꯠꯇ ꯅꯣꯏꯁꯦ ꯍꯥꯏ ꯋꯦꯜꯀꯝ ꯕꯤꯅꯣꯠꯄꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯑꯁꯤꯁꯦ ꯎꯗꯕꯤꯗ ꯊꯥꯕ ꯑꯦꯜꯕꯤꯗꯣꯅꯦ ꯌꯨꯇꯨꯕꯇ ꯎꯗꯕꯤꯗ ꯑꯦꯜꯕꯤꯁꯨ ꯃꯌꯥꯝ ꯊꯥꯅꯗ꯭ꯔꯥꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯎꯗꯕꯤꯗ ꯊꯥꯔꯤꯅꯦ ꯉꯁꯤꯒꯤꯁꯦ ꯊꯦꯡꯛ ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯝꯇ ꯑꯗꯩꯗꯤ ꯑꯒꯨꯅ ꯍꯣꯏ ꯕꯤꯕꯨꯂꯥ ꯀꯩꯕ ꯕꯤꯕꯨꯂꯥ ꯆꯨꯅꯅꯦ ꯍꯥꯏꯌꯦ ꯌꯥꯝ ꯇꯨꯝꯒꯅꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯏꯁꯀꯤꯞꯄꯤꯡꯒ ꯇꯧꯋꯣ ꯋꯦꯠ ꯍꯦꯟꯒꯅꯤ ꯃꯆꯟ ꯂꯥꯛꯑꯦ ꯃꯆꯟ ꯆꯤꯆꯦꯅ ꯅꯪ ꯃꯃꯥꯡꯗ ꯀꯧꯕꯅꯤꯀꯣ ꯍꯥꯏ ꯆꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯆꯟ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯃꯆꯟ ꯀꯨꯏꯔꯦ ꯅꯪ ꯎꯅꯗꯕ ꯗꯥꯒꯨꯗꯤꯞꯅ ꯅꯅꯥꯇꯣꯟ ꯐꯨꯜꯂꯤꯔꯣ ꯅꯪꯁꯨ ꯑꯁ ꯗꯥꯎꯗꯤꯞꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯕꯅꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ
ꯅꯍꯥꯟ ꯀꯣꯏꯕꯅꯦꯅ ꯈꯔ ꯆꯠꯊꯔꯨꯕꯗꯣ ꯑꯗꯨꯏꯗꯣ ꯇꯧꯏꯅꯦ ꯑꯗꯨꯒꯤ ꯎꯐꯨꯜ ꯆꯥꯔꯦ ꯅꯨꯡꯁꯥꯗꯨꯒ ꯆꯠꯂꯦ ꯀꯣꯏꯔꯦ ꯑꯗꯩꯗꯤ ꯒꯥꯔꯤ ꯇꯣꯡꯈꯠꯂꯝꯗꯥꯏꯗ ꯖꯨꯁ ꯑꯃ ꯊꯛꯆꯜꯂꯦ ꯍꯤꯗꯥꯛꯀꯤ ꯍꯤꯗꯥꯛ ꯉꯥꯛꯇ ꯑꯣꯏꯈꯔꯦ ꯗꯥꯎꯗꯤꯅ ꯑꯩ ꯊꯥꯗ꯭ꯔꯦ ꯇꯟꯗꯅ ꯇꯟꯒꯅꯨꯗ ꯊꯥꯎ ꯑꯗꯩꯗꯤ ꯏꯕꯨꯡ ꯕꯤꯅꯣꯠꯅ ꯑꯣ ꯍꯥꯏꯌꯦ ꯕꯤꯅꯣꯠꯁꯦ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗꯩ ꯑꯣꯏꯗꯣꯏꯔꯣ ꯀꯁꯥꯔꯗꯩ ꯑꯣꯏꯗꯣꯏꯔꯣ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯛꯀꯦ ꯑꯗꯩ ꯑꯒꯨꯅ ꯑꯗꯣ ꯍꯣꯔꯦꯟ ꯊꯥꯔꯛꯀꯦꯔꯣ ꯁꯪꯒꯗ꯭ꯔꯣ ꯊꯥꯔꯛꯀꯅꯤ ꯑꯒꯨ ꯊꯥꯔꯛꯀꯅꯤ ꯑꯗꯨ ꯅꯪꯅ ꯀꯩꯅꯣꯗ ꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯇꯝꯗ ꯊꯥꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯊꯥꯔꯛꯇꯣꯏꯅꯤ ꯆꯤꯆꯦꯅ ꯊꯥꯔꯛꯇꯣꯏꯅꯦ ꯑꯗꯨꯒ ꯒꯨꯇꯤꯅ ꯃꯆꯜ ꯂꯥꯏꯁ꯭ꯔꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯆꯜ ꯂꯩꯔꯤꯕꯣ ꯃꯆꯟ ꯂꯩꯔꯤꯕꯣ ꯑꯗꯨꯗꯤ ꯃꯃꯤꯇꯥ ꯂꯥꯛꯑꯦ ꯃꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯦꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯍꯧꯔꯛꯀꯦ ꯉꯁꯤꯗꯤ ꯑꯒꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯃꯦꯃꯤꯇꯥꯅ ꯍꯪꯉꯦ ꯗꯥꯒꯨꯗꯤꯅ ꯃꯦꯃꯤꯇꯥ ꯍꯥꯏꯔꯒ ꯈꯨꯔꯝꯃꯛꯑꯦ ꯖꯣꯏ ꯖꯣꯏ ꯍꯥꯏꯅ ꯑꯒꯨꯅ ꯆꯦ ꯃꯦꯃꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯑꯒꯨꯅ ꯅꯨꯡꯉꯥꯏꯇꯗꯤ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯐꯨꯜ ꯃꯁꯇꯤꯅꯤ ꯑꯒꯨꯒꯤ ꯐꯨꯜ ꯃꯁꯇꯤꯅꯤ ꯍꯧꯖꯤꯛ ꯃꯥ ꯄꯔꯤꯈꯥ ꯂꯣꯏꯔꯦ ꯑꯒꯨꯒꯤ ꯉꯁꯤ ꯃꯦꯃꯤꯇꯥꯅ ꯕ꯭ꯔꯣ ꯒꯨꯔꯗꯤ ꯐꯔꯦ ꯃꯦꯃꯤꯇꯥ ꯆꯤꯆꯦꯒꯤ ꯃꯈꯣꯟꯁꯦ ꯌꯥꯗ꯭ꯔꯕ ꯂꯣꯏꯔꯕꯅꯤ ꯑꯩꯗꯤ ꯊꯥꯖꯔꯣꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯏꯚ ꯊꯥꯎ ꯍꯥꯏꯕ ꯃꯤꯗꯣ ꯂꯥꯛꯏꯔꯥ ꯂꯥꯛꯇ꯭ꯔꯤꯔꯥ ꯈꯪꯗꯦꯕ ꯑꯩꯅ ꯊꯥꯖꯔꯔꯣꯏꯒꯦ ꯇꯧꯕꯅꯤ ꯕꯤꯖꯦꯒꯤ ꯗꯤꯃꯥꯟꯗꯒꯤ ꯊꯥꯕ ꯑꯦꯜꯕꯤꯅꯤ ꯁꯤꯁꯦ ꯉꯁꯤꯒꯤꯁꯦ ꯑꯗꯨꯒ ꯃꯆꯟꯅ ꯉꯁꯤꯗꯤ ꯏꯔꯣꯟꯕꯅꯤ ꯆꯦꯗꯤ ꯍꯥꯏꯌꯦ ꯃꯆꯟ ꯑꯩꯈꯣꯏꯒꯤ ꯄꯅꯤꯔ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯅꯤꯔ ꯊꯣꯡꯉꯦ ꯀꯨꯏꯔꯦꯀꯣ ꯃꯆꯟ ꯊꯦꯡꯅꯗꯕ ꯑꯗꯨꯗꯤ ꯃꯆꯟꯅ ꯒꯨꯔꯗꯤꯞ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯗꯥ ꯒꯨꯔꯗꯤꯞ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯃꯆꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯆꯟ ꯅꯪꯕꯨ ꯑꯦ ꯃꯤ ꯑꯆꯪꯕ ꯃꯤ ꯂꯥꯛꯑꯦꯅꯦ ꯑꯆꯪꯕꯒꯤ ꯋꯥ ꯉꯥꯡꯅꯅꯨ ꯍꯥꯏꯕꯗꯣ ꯁꯛ ꯐꯖꯕꯤ ꯑꯦꯜꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯃꯨꯛ ꯄꯦꯜꯂꯦꯗꯤ ꯀꯥꯏ ꯑꯁ ꯄꯦꯜꯂꯦ ꯀꯥꯏꯅ ꯅꯪꯅ ꯊꯥꯎ ꯍꯥꯏꯅ ꯊꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯉꯁꯥꯏ ꯀꯅꯥꯅꯣ ꯅꯪꯒ ꯋꯥ ꯁꯦꯡꯗꯣꯛꯅꯒꯗꯕ ꯂꯩ ꯑꯦꯜꯕꯤ ꯊꯥꯎ ꯑꯗꯨꯒꯩꯗꯨ ꯑꯩꯅ ꯊꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯊꯥꯔꯔꯣꯏ ꯇꯧꯕꯅꯦ ꯑꯗꯨꯒ ꯕꯤꯖꯦ ꯀꯅꯥꯒꯤ ꯂꯣꯏꯔꯛꯑꯕꯣ ꯃꯦꯃꯤꯇꯥꯅ ꯆꯦ ꯃꯌꯥꯟ ꯍꯥꯏ ꯑꯣ ꯃꯦꯃꯤꯇꯥ ꯍꯥꯎꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯦꯃꯤꯇꯥ ꯑꯉꯥꯡꯗꯤ ꯒꯨꯗꯤꯅ ꯁꯨꯁꯃꯤ ꯕ꯭ꯂꯨ ꯄꯤꯌꯨ ꯃꯆꯟꯗ ꯑꯣꯀꯦ ꯄꯤꯒꯦ ꯃꯆꯟꯅ ꯗꯤꯞ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯌꯦ ꯗꯥ ꯒꯨꯔꯗꯤꯞꯇ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯃꯆꯟꯗ ꯕ꯭ꯂꯨ ꯄꯤꯒꯦꯀꯣ ꯃꯆꯟ ꯑꯝꯇ ꯕ꯭ꯂꯨ ꯑꯣꯏꯔꯕ ꯌꯦꯡꯉꯣ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯦꯃꯤꯇꯥꯅ ꯌꯥꯗ꯭ꯔꯦ ꯆꯦ ꯂꯣꯛ ꯇꯧꯔꯦ ꯐꯖꯅ ꯇꯧꯔꯦ ꯑꯍꯤꯡꯗ ꯇꯨꯝꯕ ꯉꯝꯗꯦ ꯐꯥꯖꯤꯜꯂꯦꯕꯀꯣ ꯕꯤꯖꯦꯅ ꯑꯩ ꯂꯥꯛꯏꯀꯣ ꯂꯩꯖꯔꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯕꯤꯖꯦ ꯅꯪꯅ ꯉꯥꯏꯕ ꯃꯤꯗꯣ ꯂꯥꯛꯑꯕꯣ ꯑꯗꯨꯒ ꯗꯥꯒꯨꯗꯤꯞꯅ ꯃꯆꯟ ꯃꯅꯤꯄꯨꯔ ꯍꯥꯏꯌꯦ ꯗꯥꯒꯨꯗꯤꯞꯅ ꯕꯤꯖꯦ ꯈꯨꯃꯟ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯃꯆꯟꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯃꯆꯟ ꯕ꯭ꯂꯨ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯂꯥꯛꯑꯝꯃꯅꯤꯗ ꯑꯗꯨꯒ ꯕꯤꯖꯦꯅ ꯗꯥ ꯒꯨꯔꯗꯤꯞ ꯅꯨꯡꯁꯤꯕ ꯖꯣꯏ ꯍꯥꯏꯔꯦ ꯕꯤꯖꯦꯁꯨ ꯍꯩꯔꯕꯅꯤ ꯌꯨꯇꯨꯕꯇ ꯈꯣꯡꯗꯥꯕꯗꯩ ꯖꯣꯏ ꯇꯧꯕ ꯃꯆꯟꯅ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯖꯒꯥꯅꯣ ꯍꯥꯏꯌꯦ ꯃꯆꯟꯒꯤ ꯁꯤꯒꯤ ꯗꯤꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯕꯤꯖꯦꯅ ꯑꯩꯒ ꯈꯠꯅꯗꯧꯕ ꯃꯤ ꯂꯥꯛꯇ꯭ꯔꯦ ꯀꯅꯥꯅꯣꯕ ꯅꯪꯅ ꯈꯠꯅꯗꯣꯏꯗꯣ ꯂꯥꯛꯀꯅꯤ ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯛꯇꯕ ꯌꯥꯔꯣꯏ ꯅꯪꯅ ꯊꯥꯎ ꯑꯣꯏꯅ ꯊꯥꯔꯤꯅꯤ ꯗꯥꯒꯨꯗꯤꯞꯅ ꯖꯣꯏ ꯕꯤꯖꯦ ꯍꯥꯏꯅ ꯇꯧꯔꯦ ꯗꯥꯒꯨꯗꯤꯞꯅꯁꯨ ꯑꯗꯨꯒ ꯃꯆꯟ ꯊꯧꯕꯥꯜꯗꯒꯤꯅꯦ ꯗꯥꯒꯨꯔꯗꯤꯞꯁꯦ ꯑꯗꯣ ꯃꯆꯟ ꯃꯦꯃꯤꯇꯥꯅ ꯑꯉꯥꯡ ꯇꯨꯝꯃꯤꯆꯦ ꯑꯩ ꯍꯤꯞꯄꯤ ꯇꯨꯝꯗ꯭ꯔꯤ ꯍꯥꯏ ꯑꯣꯀꯦ ꯃꯦꯃꯤꯇꯥ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯃꯦꯃꯤꯇꯥ ꯁꯥꯕ ꯍꯧꯔꯕꯗꯨꯒ ꯍꯩꯅꯗꯕꯅ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯆꯒꯠꯅꯕ ꯃꯇꯝ ꯍꯥꯏꯗꯨꯅꯤ ꯀꯩꯗꯧꯔꯤꯅꯣ ꯁꯤ ꯑꯉꯥꯡꯁꯤꯅ ꯕꯤꯖꯦꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯊꯥꯖꯒꯤ ꯑꯟꯖꯨꯒꯤ ꯍꯧꯖꯤꯛꯅ ꯁꯨꯁꯃꯤꯇꯥ ꯐꯖꯕꯤꯒꯤ ꯁꯥꯕꯥꯁ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯃꯆꯟꯅ ꯍꯩꯔꯣꯛꯇꯒꯤꯅꯦ ꯍꯥꯏꯌꯦ
ꯍꯩꯔꯣꯛ ꯍꯥꯏꯁꯦ ꯑꯩ ꯃꯃꯤꯡ ꯇꯥꯈ꯭ꯔꯦ ꯀꯩꯅꯣꯗ꯭ꯔꯣ ꯃꯆꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯔꯤꯕꯗꯣ ꯑꯗꯨꯅ ꯂꯩꯕ ꯃꯐꯝꯂꯥ ꯍꯥꯏꯕ ꯑꯩ ꯃꯃꯤꯡꯒ ꯄꯟꯅꯤꯡꯗꯦꯅꯦ ꯑꯥꯔꯖꯦꯅ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯂꯥꯛꯆꯔꯦ ꯑꯥꯔꯖꯦ ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯅꯆꯦ ꯕꯨꯒꯨꯇꯤ ꯂꯩꯔꯗꯤ ꯊꯛꯆꯜꯂꯨ ꯀꯥꯏ ꯕꯨꯒꯨꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯅꯪ ꯄꯨꯔꯛꯄ꯭ꯔꯣ ꯑꯩ ꯒꯨꯂꯤ ꯈꯔ ꯄꯨꯔꯛꯑꯦꯕ ꯒꯨꯂꯤ ꯈꯔꯗꯣ ꯆꯥꯕꯤꯗꯗꯅ ꯃꯥꯡꯈꯔꯦ ꯑꯥꯔꯖꯦꯅ 7 ꯂꯥꯏꯛ ꯄꯨꯔꯒ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯏꯅꯣ ꯑꯥꯔꯖꯦ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏꯀꯣ ꯑꯗꯨꯒ ꯅꯪꯅ ꯑꯦꯜꯕꯤ ꯊꯥꯕꯗ ꯑꯩ ꯍꯦꯛꯇ ꯃꯇꯝ ꯈꯪꯍꯧꯗꯦꯕ ꯅꯪꯅ ꯔꯦꯒꯨꯂꯔꯁꯨ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯁꯥꯎꯅꯨꯀꯣ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯌꯦ ꯀꯥꯏꯗ ꯀꯣꯏꯗꯣꯏꯅꯣ ꯑꯒꯨ ꯀꯥꯏꯗ ꯀꯣꯏꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯒꯨꯗꯤꯅ ꯃꯆꯟ ꯑꯣ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯇꯧꯔꯛꯇ꯭ꯔꯤꯕꯣ ꯃꯆꯟ ꯗꯥꯒꯨꯗꯤꯗꯣ ꯑꯝꯇ ꯁꯞ ꯇꯧꯕꯤꯌꯣ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯆꯦꯅ ꯑꯥꯔꯖꯦꯅ ꯃꯦꯃꯤꯇꯥꯔꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯌꯦ ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯗꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯄꯤꯖꯦꯅ ꯃꯅꯤꯄꯨꯔꯗ ꯌꯥꯎꯕ꯭ꯔꯣ ꯑꯩꯗꯤ ꯀꯛꯆꯤꯡꯗꯩꯅꯦ ꯃꯅꯤꯄꯨꯔꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔ ꯀꯛꯆꯤꯡꯁꯦ ꯃꯅꯤꯄꯨꯔ ꯅꯠꯇꯕ꯭ꯔꯣ ꯕꯤꯖꯦ ꯍꯥꯏꯁꯦ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄꯗ ꯑꯩꯈꯣꯏ ꯃꯃꯥ ꯀꯛꯆꯤꯡꯒꯤꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯀꯛꯆꯤꯡꯒꯤꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯥꯟꯙꯧꯗꯣ ꯌꯥꯝꯅꯁꯨ ꯐꯩ ꯃꯔꯣꯟꯁꯨ ꯈꯣꯏꯇꯛ ꯈꯣꯏꯇꯛ ꯇꯧꯋꯦ ꯑꯗꯣ ꯉꯁꯥꯏ ꯕꯤꯖꯦꯒꯤ ꯂꯥꯏꯐꯇꯣ ꯑꯩꯅ ꯆꯪꯉꯛꯄꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯐꯤꯗꯥ ꯍꯧꯒꯠꯂꯣ ꯐꯤꯗꯥ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯅꯣꯛꯄꯒ ꯌꯥꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯈꯅꯥꯎꯁꯦ ꯅꯣꯏꯇꯥꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯒꯨꯅ ꯑꯩ ꯃꯅꯤꯄꯨꯔꯅꯦ ꯍꯥꯏ ꯑꯒꯨ ꯃꯅꯤꯄꯨꯔꯅꯦ ꯑꯗꯨꯒ ꯑꯒꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏ ꯋꯥꯏꯒꯤꯅꯣ ꯑꯗꯨꯒ ꯃꯦꯃꯤꯇꯥꯅ ꯍꯣꯏꯅꯦ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏ ꯑꯥꯔꯖꯦꯅ ꯃꯦꯃꯤꯇꯥ ꯑꯩ ꯅꯨꯡꯉꯥꯏꯔꯤꯅ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏ ꯑꯒꯨꯅ ꯃꯦꯁꯦꯖ ꯇꯣꯛ 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 ꯏꯔ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯒꯨꯗꯤꯅ ꯁꯨꯁꯃꯤꯇꯥꯗꯤ ꯀꯩ ꯂꯝꯗꯒꯤ ꯑꯩ ꯀꯁꯥꯔ ꯂꯝꯗꯒꯤꯅꯤ ꯗꯥꯒꯨꯗꯤ ꯀꯁꯥꯔ ꯂꯝꯗꯒꯤ ꯑꯁꯤꯒꯤꯁꯨ ꯕ꯭ꯂꯣꯛ ꯑꯝꯇꯪ ꯁꯦꯝꯒꯦ ꯇꯧꯕ ꯍꯥꯏꯗꯤ ꯃꯤꯅ ꯕ꯭ꯂꯣꯛꯇ ꯍꯥꯞꯇꯕꯅꯤꯅ ꯑꯃꯅꯁꯨ ꯍꯦꯛꯇ ꯆꯃꯝꯅꯕꯅꯦꯕ ꯑꯝꯇ ꯁꯦꯝꯒꯦ ꯇꯧꯕ ꯑꯗꯨꯝ ꯕꯤꯠ ꯂꯩꯕ ꯅꯨꯃꯤꯠ ꯑꯝꯗ ꯁꯦꯝꯃꯛꯀꯦ ꯁꯣꯏꯗꯅ ꯑꯗꯩꯗꯤ ꯃꯦꯃꯤꯇꯥꯅ ꯄꯨꯔꯛꯏꯆꯦ ꯃꯅꯥ ꯀꯪꯍꯜꯂꯒ ꯄꯨꯔꯛꯏ ꯍꯥꯏ ꯃꯦꯃꯤꯇꯥ ꯆꯦ ꯄꯨꯔꯛꯇ꯭ꯔꯦ ꯈꯔ ꯊꯛꯁꯨ ꯊꯛꯀꯟꯗꯤꯌꯦ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯑꯈꯥꯕꯗꯣ ꯑꯗꯨꯒ ꯆꯦ ꯒꯪꯒꯥ ꯂꯥꯛꯑꯦ 11 ꯂꯥꯏꯛ ꯏꯅꯥꯎꯄꯤ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯋꯥꯔꯝꯃꯅꯤꯀꯣ ꯀꯣꯏꯕꯗ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯍꯥꯏꯕ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯅꯅꯥꯎꯒꯤꯗ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯃꯊꯦꯜ ꯆꯥꯏꯔꯛꯏꯅꯣ ꯆꯦ ꯆꯥꯛꯄꯨ ꯆꯥꯕ ꯁꯪꯉꯝꯃꯣꯏ ꯃꯌꯥꯝꯒꯤꯁꯤꯅ ꯗꯥꯒꯣꯄꯥꯜꯁꯨ ꯂꯥꯛꯑꯦ 10 ꯂꯥꯏꯛ ꯇꯧꯔꯒ ꯗꯥꯒꯣꯄꯥꯜ ꯊꯥꯒꯠꯆꯔꯤ 10 ꯂꯥꯏꯛ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯅꯣꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯣꯛꯇꯥꯛ ꯎꯠꯂꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯛꯅꯤꯡꯒ ꯍꯥꯏꯗꯤꯀꯣ ꯑꯗꯨꯒ ꯃꯦꯃꯤꯇꯥꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯇꯧꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯏꯁ ꯃꯦꯃꯤꯇꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯎ ꯅꯨꯡꯉꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯇꯧꯔꯤ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯁꯥꯎꯗꯦ ꯁꯤꯁ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯥꯔꯖꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯐꯨꯜꯅꯤꯀꯣ ꯑꯗꯨꯒ ꯖꯤꯀꯦꯅ ꯃꯤꯠ ꯌꯥꯝ ꯊꯛꯂꯦ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯀꯩꯒꯤꯅꯣ ꯑꯦꯜꯕꯤ ꯀꯩꯅꯣ ꯍꯥꯏꯕ ꯗꯥꯒꯣꯄꯥꯜꯗ ꯀꯩꯅꯣꯒꯤꯔ ꯑꯦꯜꯕꯤ ꯃꯌꯥꯝ ꯌꯥꯎꯕꯒꯤꯔ ꯑꯗꯨꯒ ꯃꯦꯃꯤꯇꯥꯅ ꯆꯦ ꯒꯪꯒꯥ ꯍꯥꯏ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩꯒꯤꯁꯨ ꯂꯥꯛꯄꯤꯅꯨ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯐꯩ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯦ ꯁꯣꯏꯗꯕꯤ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯉꯁꯤꯇꯃ ꯊꯥꯕ ꯍꯧꯔꯛꯏꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯒꯣꯗ ꯄ꯭ꯔꯣꯃꯤꯁ ꯑꯥꯔꯖꯦꯒꯤꯗꯣ ꯈꯪꯗꯦꯕ ꯂꯣꯏꯔꯒ ꯅꯨꯡꯊꯤꯜꯋꯥꯏꯗ ꯈꯪꯉꯤ ꯑꯩ ꯀꯣꯏꯕꯁꯨ ꯆꯠꯂꯨꯕꯗꯣ ꯑꯗꯨꯅ ꯃꯣꯕꯥꯏꯜꯗꯣ ꯄꯨꯗꯦ ꯃꯣꯕꯥꯏꯜ ꯑꯩꯗꯣ ꯑꯃ ꯃꯣꯕꯥꯏꯜ ꯄꯨꯔ ꯆꯠꯂꯦ ꯑꯗꯨꯅꯅꯦꯕ ꯑꯩꯒꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗ꯭ꯔꯦ ꯃꯕꯨꯛ ꯊꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯃꯦꯃꯤꯇꯥ ꯏꯅꯥꯎꯄꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯥꯔꯖꯤꯅ ꯍꯣꯏꯅꯦ ꯃꯦꯃꯤꯇꯥ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯒꯣꯄꯥꯜ ꯏꯅꯥꯎꯄꯥ ꯍꯥꯏꯒ ꯍꯦꯜꯂꯣ ꯇꯧꯔꯦ ꯆꯦ ꯒꯪꯒꯥꯅ ꯑꯥꯔꯖꯤ ꯏꯅꯥꯎꯄꯥ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯇꯧꯔꯦ ꯗꯥꯒꯣꯄꯥꯜ ꯆꯦ ꯒꯪꯒꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯝꯃꯦꯀꯣ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯏꯅꯣ
ꯑꯗꯨꯒ ꯃꯤꯃꯤꯇꯥꯅ ꯍꯣꯏ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯕ꯭ꯂꯨ ꯄꯥꯝꯃꯦ ꯄꯤꯒꯅꯤ ꯆꯦ ꯄꯤꯊꯣꯛꯀꯦ ꯏꯆꯦꯗ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯆꯦꯒꯤ ꯃꯈꯣꯟꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯁꯤꯗꯣꯏ ꯇꯧꯔꯦ ꯈꯣꯟꯁꯦ ꯂꯣꯛ ꯑꯝꯇ ꯈꯨꯔꯦꯀꯣ ꯆꯦꯡꯒ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯑꯝꯇ ꯑꯗꯨꯒ ꯕꯤꯖꯦꯅ ꯅꯠꯇꯦ ꯗꯤꯃꯥꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯒꯤ ꯅꯦꯠ ꯌꯥꯗꯕꯩꯅꯤ ꯁꯥꯎꯅꯨꯀꯣ ꯏꯀꯥꯏꯔꯕ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯔꯁꯦ ꯕꯤꯖꯦ ꯑꯩꯅꯗꯤ ꯈꯪꯗꯕ ꯑꯩꯅ ꯏꯃꯥ ꯕꯤꯖꯦ ꯂꯥꯏꯞ ꯊꯥꯔꯝꯃꯤꯅꯦꯅ ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯛꯄ ꯀꯩꯅꯣ ꯆꯪꯉꯛꯏꯅꯦꯕ ꯑꯗꯩꯗꯨꯒ ꯐꯤꯗꯥ ꯍꯧꯒꯠꯂꯦ ꯍꯥꯏꯗꯣ ꯑꯩꯁꯨ ꯊꯣꯛꯂꯛꯑꯦ ꯑꯥꯔꯖꯦꯅ ꯒꯣꯄꯥꯜ ꯕ꯭ꯔꯥꯗꯔ ꯂꯥꯛꯂꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯝꯃꯛꯑꯦ ꯆꯦ ꯒꯪꯒꯥꯅ ꯕꯤꯖꯦ ꯏꯅꯥꯎꯄꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯇꯧꯔꯛꯑꯦ ꯕꯤꯖꯦꯅ ꯆꯦ ꯒꯪꯒꯥ ꯍꯥꯏꯔꯒ ꯖꯣꯏ ꯍꯥꯏꯅ ꯈꯨꯔꯝꯃꯛꯑꯦ ꯆꯦ ꯒꯪꯒꯥ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯚꯛꯇꯤꯗ ꯕꯤꯖꯦꯅ ꯍꯧꯖꯤꯛ ꯃꯍꯨꯠ ꯁꯤꯜꯂꯕꯅꯤ ꯕꯤꯖꯦꯅ ꯖꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯆꯦ ꯒꯪꯒꯥꯅ ꯉꯥ ꯏꯅꯥꯎꯄꯤ ꯈꯨꯕꯤ ꯅꯥꯔꯦ ꯋꯥꯔꯦ ꯆꯦ ꯈꯨꯕꯤꯗ ꯅꯠꯇꯦ ꯃꯤꯠꯁꯨ ꯕ꯭ꯂꯔ ꯆꯠꯄꯅꯤ ꯋꯥꯔꯕꯅꯤ ꯋꯥꯔꯕ ꯑꯗꯨꯗꯤ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯌꯦ ꯆꯦ ꯒꯪꯒꯥꯅ ꯁꯨꯁꯃꯤꯇꯥ ꯏꯅꯥꯎꯄꯤ ꯒꯤꯐ ꯄꯤꯌꯣꯅ ꯍꯥꯏꯌꯦ ꯆꯦ ꯂꯥꯛꯑꯕ ꯌꯦꯡꯉꯣ ꯂꯥꯛꯑꯦꯗꯨ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯂꯥꯛꯑꯦ ꯀꯥꯏꯅꯣ ꯁꯛ ꯎꯗꯦꯅꯦ ꯀꯥꯏ ꯄ꯭ꯔꯦꯝꯁꯤꯅ ꯁꯛ ꯎꯗꯦ ꯍꯥꯏꯁꯤꯅꯕꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯣꯏ ꯃꯤ ꯄ꯭ꯔꯦꯝ ꯅꯪꯕꯣ ꯚꯤꯗꯤꯑꯣꯗꯨꯒꯗꯤ ꯅꯣꯡꯃꯇ ꯀꯣꯃꯦꯟꯗꯣ ꯂꯥꯛꯇꯦ ꯁꯨꯡꯌꯦꯡ ꯁꯛ ꯎꯗꯦ ꯕꯂꯥꯁꯨ ꯃꯥꯟꯗꯦ ꯁꯣꯃꯥꯁꯨ ꯃꯥꯟꯗꯦ ꯁꯨꯁꯃꯤꯇꯥꯗꯤ ꯁꯨꯁꯃꯤꯇꯥꯅꯦ ꯁꯛꯀ ꯌꯦꯡꯉꯨꯅꯨ ꯀꯣꯟꯇꯦꯟ ꯌꯦꯡꯉꯣ ꯁꯛꯀ ꯐꯖꯗꯦ ꯆꯦ ꯒꯪꯒꯥꯅ ꯑꯥꯔꯖꯦ ꯏꯅꯥꯎꯄꯥ ꯉꯥ ꯊꯣꯡꯕ ꯏꯅꯥꯎꯄꯥꯗꯤ ꯍꯥꯏꯌꯦ ꯆꯦ ꯒꯪꯒꯥꯅ ꯌꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯕ꯭ꯔꯣ ꯄ꯭ꯔꯦꯝ ꯖꯣꯏ ꯍꯥꯏꯌꯦ ꯕꯤꯖꯦ ꯅꯪꯅ ꯍꯥꯏꯕ ꯃꯤꯗꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯆꯦ ꯒꯪꯒꯥ ꯏꯔꯣꯝꯕ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄꯣ ꯑꯗꯨ ꯆꯦ ꯒꯪꯒꯥꯅ ꯄ꯭ꯔꯦꯝ ꯏꯅꯥꯎꯄꯥ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯛꯑꯦ ꯄ꯭ꯔꯦꯝꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯄ꯭ꯔꯦꯝ ꯑꯩ ꯊꯥꯔꯛꯀꯅꯤ ꯅꯣꯡꯃ ꯐꯖꯅ ꯑꯩ ꯕꯂꯥ ꯁꯥꯔꯒ ꯊꯥꯔꯛꯀꯅꯤ ꯃꯥꯟꯗ꯭ꯔꯁꯨ ꯁꯛꯊꯤꯕꯤ ꯇꯝꯐꯥꯒꯤꯗꯣ ꯃꯥꯜꯂꯁꯨ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯐꯥꯖꯤꯜꯂꯦ ꯈꯅꯥꯎꯁꯦ ꯐꯖꯅ ꯏꯅꯥꯎꯄꯥ ꯑꯣ ꯑꯍꯥꯎꯕꯅꯤ ꯍꯥꯏ ꯍꯥꯎꯕꯅꯤ ꯏꯔꯣꯝꯕꯗꯤ ꯀꯣꯕꯤꯒ ꯀꯣꯠꯂꯒꯀꯣ ꯊꯥꯖ ꯂꯥꯛꯑꯦ ꯊꯥꯖ ꯕ꯭ꯂꯣꯛ ꯋꯦꯜꯀꯝ ꯊꯥꯖ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯁꯤ ꯏꯁ ꯂꯥꯏꯛ ꯗꯟ ꯑꯩ ꯂꯥꯏꯚ ꯂꯣꯏꯔꯛꯄꯗ ꯆꯪꯂꯛꯄꯅꯤ ꯑꯩ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯎꯒꯦꯀꯣ ꯑꯣꯀꯦ ꯊꯥꯖ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯇ ꯑꯣꯏꯁꯨ ꯊꯥꯗꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯁꯨꯁꯃꯤꯇꯥ ꯅꯃꯁꯇꯦ ꯑꯁ ꯄꯟꯊꯨꯡꯅ ꯅꯃꯁꯇꯦꯒ ꯇꯧꯁꯤꯜꯂꯛꯑꯦ ꯌꯦꯡꯉꯨ ꯄꯟꯊꯨꯡꯁꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯄꯟꯊꯨꯡꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤꯒꯤ ꯊꯥꯡꯒꯠꯄꯗꯣ ꯃꯁꯝꯒ ꯁꯤꯖꯧꯗꯣ ꯑꯩꯅ ꯈꯜꯂꯤ ꯄꯟꯊꯨꯡꯁꯦ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯑꯗꯨꯗꯨꯅꯦꯅ ꯈꯟ ꯂꯩꯅꯦꯕ ꯑꯗꯨꯒ ꯅꯍꯥꯟ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯦꯅ ꯍꯥꯏꯗꯨꯀꯣ ꯄꯟꯊꯨꯡꯅꯦ ꯍꯥꯏ ꯑꯗꯨꯒꯗꯤ ꯑꯩ ꯈꯪꯉꯦ ꯄꯟꯊꯨꯡꯁꯦ ꯅꯨꯄꯥꯅꯦꯅ ꯅꯃꯁꯇꯦ ꯄꯟꯊꯨꯡ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯏꯅꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯆꯦ ꯒꯪꯒꯥꯅ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯗꯣ ꯄꯥꯎꯈꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯉꯦ ꯃꯁꯛꯇꯣ ꯐꯖꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯇꯩ ꯊꯥꯡꯒꯠꯂꯛꯄꯗ ꯌꯦꯡꯉꯒꯅꯦ ꯃꯁꯛꯇꯣ ꯍꯦꯛꯇ ꯌꯦꯡꯕ ꯉꯝꯍꯧꯗꯦꯕ ꯖꯥꯡꯅ ꯇꯧꯈꯤꯕꯗ ꯑꯗꯨ ꯄꯥꯎꯈꯣꯟ ꯃꯔꯣꯏꯗꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯥꯔꯖꯦꯅ ꯀꯣꯃꯦꯟ ꯂꯩꯇꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯂꯩꯇꯕ꯭ꯔꯥ ꯂꯩꯖꯗꯕ ꯑꯩꯒꯤꯗ ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯆꯦ ꯒꯪꯒꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯄꯟꯊꯨꯡꯅ ꯍꯥꯏ ꯊꯥꯖ ꯍꯥꯏ ꯑꯥꯔꯖꯦꯅ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯇꯧꯔꯦ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯀꯗꯔ ꯄꯪꯇꯧ ꯇꯧꯅꯣ ꯁꯠ ꯎꯠꯂꯣ ꯅꯁꯛꯇꯣ ꯀꯥꯏꯅ ꯑꯁ ꯄ꯭ꯔꯦꯝ ꯅꯪꯒꯤꯁꯤꯗꯤ ꯑꯃꯦꯁꯄꯨꯔꯤ ꯗꯥꯏꯂꯣꯛꯀ ꯃꯥꯜꯂꯦꯀꯣ ꯑꯩ ꯀꯤꯀꯣ ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯍꯦꯜꯂꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯃꯁꯇꯦ ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯅꯃꯁꯇꯦ ꯌꯥꯝ ꯇꯧꯔꯤ ꯑꯥꯔꯖꯦꯗꯁꯨ ꯇꯧꯔꯦꯀꯣ ꯆꯦ ꯒꯪꯒꯥꯅ ꯏꯅꯥꯎꯄꯤ ꯒꯤꯐ ꯍꯥꯏꯗꯤ ꯁꯥꯞ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯦ
ꯆꯦꯡꯒ ꯂꯥꯛꯀꯤꯁꯅꯨ ꯄꯤꯒꯦ ꯀꯅꯥꯅꯣ ꯄꯤꯗꯣꯏꯁꯦ ꯕꯤꯖꯦꯒꯁꯨ ꯂꯩꯔꯝꯃꯅꯤ ꯄꯟꯊꯨꯡꯒꯁꯨ ꯂꯩꯔꯝꯃꯅꯤ ꯑꯥꯔꯖꯦꯒ ꯆꯦꯒꯪꯒꯥꯒ ꯑꯥꯔꯖꯦ ꯆꯦꯒꯪꯒꯥꯒ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯆꯦ ꯑꯗꯨꯒ ꯆꯦꯒꯪꯒꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯏꯅꯥꯎꯄꯥ ꯍꯥꯏꯌꯦ ꯑꯗꯣ ꯕꯤꯖꯦꯅ ꯕ꯭ꯔꯣ ꯄ꯭ꯔꯦꯝ ꯀꯧꯕꯒ ꯈꯨꯝꯗꯦꯀꯣ ꯁꯣꯔꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯄ꯭ꯔꯦꯝ ꯅꯪꯉꯣꯟꯗ ꯕꯤꯖꯦꯅ ꯀꯧꯔꯤꯌꯦ ꯑꯝꯇ ꯈꯨꯝꯕꯤꯋꯣ ꯕꯤꯖꯦꯅ ꯀꯧꯕꯒ ꯈꯨꯝꯗꯦꯅ ꯍꯥꯏꯔꯒ ꯍꯥꯏꯔꯦ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯕ꯭ꯔꯣ ꯖꯣꯏ 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 ꯑꯣ ꯈꯨꯝꯃ ꯃꯥꯜꯂꯦ ꯕꯤꯖꯦ ꯁꯥꯎꯅꯗꯕꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯝꯁꯦ ꯑꯩꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯪꯕ ꯃꯥ ꯁꯥꯎ ꯂꯩꯔꯤꯌꯦ ꯁꯛ ꯎꯠꯇꯦꯅ ꯎꯠꯅꯗꯕꯤꯅꯤ ꯆꯦꯅꯤꯃꯥ ꯂꯥꯛꯑꯦ ꯆꯦꯅꯤꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯁ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯅꯪ ꯅꯍꯥꯟꯒꯤ ꯆꯥꯛ ꯆꯥꯕꯒꯤꯗꯣ ꯅꯩꯊꯔꯦ ꯌꯥꯝꯅ ꯁꯪ ꯀꯥꯕꯩꯗꯨꯁꯨ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯆꯦ ꯒꯪꯒꯥ ꯍꯥꯏꯌꯦ ꯆꯦ ꯒꯪꯒꯥ ꯍꯥꯏꯅ ꯆꯦꯅꯤꯃꯥ ꯀꯧꯔꯦ ꯑꯥꯔꯖꯦꯅ ꯄꯟꯊꯨꯡ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯁꯤꯁ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯄꯟꯊꯨꯡ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯁꯤꯁꯅ ꯍꯥꯏ ꯅꯠꯇꯦ ꯄꯟꯊꯨꯡꯁꯦ ꯅꯍꯥꯟ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯗ ꯄꯟꯊꯨꯡꯁꯨ ꯑꯩ ꯎꯅꯕ ꯂꯥꯛꯑꯦꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯄꯟꯊꯨꯡꯁꯦ ꯅꯍꯥꯟꯒꯩ ꯅꯨꯄꯤꯅꯦꯅ ꯂꯩꯅꯦ ꯍꯥꯏꯕ ꯆꯦꯅꯤꯃꯥꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯗꯨ ꯆꯦꯒꯪꯒꯥꯅ ꯑꯅꯤꯃꯥ ꯏꯅꯥꯎꯄꯤ ꯍꯥꯏꯌꯦ ꯆꯦꯅꯤꯃꯥ ꯌꯨꯝꯗ ꯍꯜꯂꯛꯑ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯑꯗꯨꯒ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯑꯣ ꯑꯅꯤꯃꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯀꯩ ꯈꯠꯅꯅꯤꯡꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯄꯦꯜꯂꯦ ꯍꯥꯏꯌꯦ ꯑꯒꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯒꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯕꯤꯖꯦꯅ ꯈꯠꯅꯅꯤꯡꯕ ꯃꯤꯁꯦ ꯈꯪꯉꯦꯕ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦꯕ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯕꯤꯖꯦꯅ ꯈꯠꯅꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯈꯠꯅꯔꯛꯀꯅꯤꯀꯣ ꯅꯪꯅ ꯀꯀꯥꯏꯍꯧꯔꯨꯅꯨ ꯑꯗꯨꯝ ꯈꯠꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯁꯤꯁꯇꯔ ꯁꯨꯁꯃꯤꯇꯥ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯗꯤ ꯃꯦꯔꯥꯃꯤꯁ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏꯔꯦ ꯑꯣ ꯑꯣ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯃꯦꯔꯥꯃꯦꯁ ꯆꯥꯏꯁꯦ ꯇꯨꯏꯁꯗꯦꯗꯁꯨ ꯃꯦꯔꯥꯃꯦꯁ ꯆꯥꯅ ꯍꯣꯏꯅꯦ ꯃꯥꯏ ꯃꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯀꯣ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕ ꯁꯒꯣꯜꯁꯦꯟꯒꯨꯝꯕꯁꯤꯅ ꯇꯣꯏꯅꯩ ꯃꯦꯔꯥꯃꯦꯁꯁꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯅꯤꯃꯥ ꯈꯤꯇ ꯈꯣꯕꯣꯔ ꯍꯥꯏꯔꯦ ꯆꯦꯅꯤꯃꯥꯅ ꯀꯗꯥꯏꯅꯣ ꯄꯟꯊꯨꯡ ꯍꯥꯏꯌꯦ ꯄꯟꯊꯨꯡ ꯀꯧꯔꯛꯑꯦ ꯆꯦꯅꯤꯃꯥꯅ ꯊꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯦꯠ ꯀꯥꯅꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯒ ꯆꯦꯒꯪꯒꯥꯅ ꯏꯅꯥꯎꯄꯤ ꯆꯒꯦꯝ ꯄꯣꯝꯕꯗ ꯊꯥꯛꯄꯅꯤ ꯄꯥꯎꯈꯣꯟꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯆꯦ ꯑꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯄꯥꯎꯈꯣꯟꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯍꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯃꯁꯛꯇꯨ ꯌꯦꯡꯉꯒ ꯐꯖꯅ ꯑꯝꯇ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯆꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯄꯥꯝꯕꯤꯒ ꯍꯧꯔꯗꯤ ꯅꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯧꯅꯦ ꯑꯗꯨꯒꯤ ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯆꯦ ꯉꯥꯉꯣꯝ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯍꯥꯏ ꯃꯌꯥꯝ ꯋꯥꯔꯧꯖꯥꯗꯦ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯄꯟꯊꯨꯡꯅ ꯆꯦ ꯉꯥꯉꯣꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯆꯦꯅꯤꯃꯥꯅ ꯄꯟꯊꯨꯡꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯟꯁꯥꯔꯗꯤ ꯄꯤꯅꯗ꯭ꯔꯦ ꯄꯟꯊꯨꯡꯅꯁꯨ ꯆꯦꯅꯤꯃꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯆꯦꯅꯤꯃꯥꯅꯁꯨ ꯄꯟꯊꯨꯡꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯉꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯔꯤ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯇꯧꯕ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯇꯧ ꯇꯧꯅꯔꯣꯏ ꯁꯤ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯅꯁꯤ ꯀꯩꯅꯣ ꯄ꯭ꯔꯦꯝ ꯅꯪꯒꯤ ꯀꯗꯔꯁꯦ ꯅꯪꯕꯣ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝ ꯅꯪꯁꯨ ꯊꯥꯔꯛꯑꯣ ꯑꯦꯜꯕꯤꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯐꯖꯅ ꯅꯪꯁꯨ ꯃꯁꯛꯀ ꯎꯠꯂꯒ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯍꯥꯏ ꯄ꯭ꯔꯦꯝ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯑꯩ ꯁꯥꯎꯗꯦꯗ ꯋꯥꯔꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯧꯅꯗꯕꯤ ꯇꯤꯟꯅꯗꯕꯤ ꯊꯥꯖ ꯍꯥꯏꯌꯦ ꯊꯥꯖꯗꯣ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯕꯦꯇ꯭ꯔꯤ ꯂꯣꯏꯔꯦ ꯃꯥꯁꯨ ꯂꯣꯏꯕꯗ ꯆꯪꯉꯛꯄꯅꯦꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯥꯔꯖꯦꯅ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯋꯥꯏ ꯇꯤ ꯄꯥꯏꯕꯗ ꯂꯝꯕꯤ ꯀꯥꯎꯔꯦꯀꯣ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯋꯥꯏ ꯇꯤ ꯄꯥꯏꯕꯗ ꯂꯝꯕꯤ ꯀꯥꯎꯔꯦꯀꯣ ꯀꯩ ꯑꯥꯔꯖꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯂꯝꯕꯤꯗꯣ ꯍꯧꯖꯤꯛꯅꯦ ꯃꯦꯇ꯭ꯔꯣꯒꯤ ꯂꯝꯕꯤ ꯂꯥꯛꯏꯑꯕ ꯃꯦꯇ꯭ꯔꯣꯒꯤ ꯂꯝꯕꯤ ꯂꯥꯛꯄꯁꯦ ꯑꯗꯨꯗꯨꯒꯤ ꯂꯝꯕꯤ ꯍꯥꯟꯅ ꯆꯠꯂꯝꯕ ꯂꯝꯕꯤꯁꯦ ꯕꯟ ꯇꯧꯔꯒ ꯑꯃꯨꯛ ꯃꯌꯥꯏꯗ ꯑꯃꯨꯛ ꯑꯆꯧꯕ ꯁꯣꯔꯣꯛ ꯑꯃ ꯁꯦꯝꯃꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯏꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯗꯨꯅꯅꯦ ꯃꯥꯔꯀꯦꯠ ꯆꯠꯄꯀꯣ ꯇꯣꯏ ꯇꯣꯏꯅ ꯒꯥꯔꯤ ꯄꯨꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯦꯝ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯅꯅꯦ ꯔꯣꯠꯇꯣ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯃꯌꯥꯏꯗ ꯔꯣꯠ ꯑꯃ ꯊꯥꯗꯣꯛꯑꯒ ꯑꯍꯨꯝꯁꯨꯕ ꯔꯣꯠꯇ ꯆꯠꯂꯤꯕ ꯑꯗꯨꯗꯣ ꯆꯠꯇꯗꯅ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩ ꯐꯪꯕ ꯔꯣꯠꯇꯨꯒ ꯇꯣꯡꯉ ꯆꯠꯂꯩꯔꯝꯃꯤ
ꯄꯟꯇꯣꯡꯅ ꯆꯦ ꯉꯥꯡꯉꯣꯝ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯩ ꯋꯥꯠꯁ ꯇꯥꯏꯝ ꯀꯥꯗ꯭ꯔꯦ ꯂꯦꯞ ꯂꯩꯈ꯭ꯔꯦ ꯑꯩ ꯍꯥꯞꯄꯛꯀꯅꯤ ꯆꯦꯅꯤꯃꯥ ꯍꯥꯞꯄꯦ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯄꯟꯗꯨꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯍꯟꯗꯛ ꯑꯩꯈꯣꯏ ꯄꯨꯄꯨ ꯂꯩꯇꯕ ꯌꯥꯎꯕꯗꯒꯤ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯖꯔꯤ ꯋꯥꯔꯧꯗꯦꯗ ꯄꯟꯗꯨꯡ ꯑꯗꯨꯝ ꯌꯦꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯦꯟꯊꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯣꯀꯦ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯏ ꯅꯥꯆꯣꯝ ꯅꯦꯁꯟꯁꯦ ꯊꯦꯡꯅꯈꯤꯕ ꯃꯥꯜꯂꯦ ꯑꯩ ꯈꯪꯉꯤꯕ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯥꯆꯣꯝꯁꯦ ꯅꯥꯆꯣꯝꯁꯦ ꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕ ꯃꯥꯜꯂꯦ ꯅꯥꯆꯣꯝꯁꯦ ꯍꯣꯏ ꯈꯪꯕ ꯃꯥꯜꯂꯦ ꯅꯥꯆꯣꯝ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯅꯥꯆꯣꯝ ꯀꯔꯤ ꯌꯦꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯥꯛꯑꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏꯔꯒ ꯋꯦꯜꯀꯝ ꯈꯨꯔꯝꯃꯛꯑꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯤꯆꯦꯅꯁꯨ ꯖꯣꯏ ꯇꯧꯔꯤ ꯋꯦꯜꯀꯝ ꯆꯤꯆꯦ ꯒꯦꯜꯕꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯆꯦꯡꯒꯥꯅ ꯌꯣꯜꯂꯦ ꯁꯤꯗꯁꯨ ꯍꯣꯏ ꯇꯧꯋꯤ ꯏꯅꯥꯎꯄꯤ ꯆꯦ ꯑꯗꯨꯒꯤ ꯄꯥꯎꯈꯣꯟ ꯍꯥꯏꯕ ꯃꯔꯣꯏꯗꯣ ꯃꯌꯥꯡꯅꯁꯨ ꯆꯥꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯑꯩꯅ ꯊꯥꯏꯅ ꯉꯥꯎꯔꯝꯕ ꯁꯨꯁꯃꯤꯇꯥꯗꯨꯔ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯣ ꯄ꯭ꯔꯦꯝ ꯅꯪꯅ ꯊꯥꯏꯅ ꯉꯥꯎꯔꯝꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯨ ꯄꯥꯟꯅꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯣꯏꯔꯝꯃꯣꯏꯍꯦ ꯄ꯭ꯔꯦꯝ ꯀꯧꯕꯒ ꯐꯪꯅꯔꯛꯇꯦ ꯑꯗꯨꯒ ꯆꯦꯒꯪꯒꯥꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯏꯅꯥꯎꯄꯤꯅ ꯍꯥꯏꯔꯒ ꯂꯞ ꯇꯧꯔꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯃꯃꯤꯡ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯀꯩ ꯌꯦꯟꯖꯥꯡ ꯍꯥꯎꯔꯤꯅꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯦꯒꯪꯒꯥꯅ ꯅꯥꯆꯣꯝ ꯁꯥꯞ ꯂꯩꯅꯁꯤ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯣ ꯆꯦꯒꯤ ꯒꯤꯐ ꯍꯥꯏꯗꯣ ꯅꯥꯆꯣꯝ ꯑꯃ ꯂꯩꯔꯦꯀꯣ ꯅꯥꯆꯣꯝꯅ ꯌꯥꯏꯌꯦ ꯍꯥꯏ ꯅꯥꯆꯣꯝ ꯕ꯭ꯂꯨ ꯄꯤꯔꯧꯔꯥ ꯀꯩꯅꯣꯗ ꯄꯤꯔꯛꯀꯦꯁꯦ ꯑꯩꯅ ꯉꯁꯥꯏ LV ꯆꯪꯕꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕ꯭ꯂꯨ ꯄꯤꯕ ꯂꯨꯔꯦꯗꯤ ꯍꯥꯏꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯄꯤꯀꯣ ꯅꯥꯆꯣꯝ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯆꯦꯒꯪꯒꯥꯗ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯑꯇꯩ ꯇꯧꯕꯤꯒꯗꯕ ꯃꯌꯥꯝꯗꯁꯨ ꯈꯔ ꯇꯧꯕꯤꯌꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯨ ꯅꯧꯅ ꯆꯦꯅꯦꯜ ꯄꯥꯏꯖꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯥꯆꯣꯝ ꯑꯩꯉꯣꯟꯗꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯆꯦ ꯄꯤꯔꯦ ꯅꯥꯆꯣꯝꯁꯦ ꯕ꯭ꯂꯨ ꯄꯤꯌꯣ ꯏꯅꯥꯎꯄꯤ ꯆꯦ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯅ ꯍꯥꯏ ꯅꯥꯆꯣꯝꯅ ꯅꯠꯇꯦꯍꯦ ꯌꯥꯝꯕꯨꯡ ꯑꯣ ꯌꯥꯝꯕꯨꯡ ꯑꯩ ꯈꯪꯉꯦ ꯇꯨꯝꯕ ꯌꯥꯗꯕꯩꯗꯣ ꯈꯪꯉꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯀꯣꯃꯦꯟ ꯊꯝꯅꯁꯦꯕ ꯀꯣꯃꯦꯟꯗꯣ ꯊꯝꯅꯗꯕꯅꯤꯅ ꯁꯞ ꯇꯧꯅꯈ꯭ꯔꯁꯨ ꯀꯣꯃꯦꯟꯗꯣ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯗꯕꯜ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯗ꯭ꯔꯒꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯅꯗꯦꯕ ꯑꯍꯥꯟꯕ ꯁꯕꯁꯀ꯭ꯔꯥꯏꯞꯇ ꯇꯧꯕꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯦ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯂꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯣꯃꯦꯟ ꯊꯝꯅꯁꯦꯕ ꯃꯔꯤꯗꯣ ꯇꯠꯅꯗꯅꯕ ꯌꯥꯝꯕꯨꯡꯅꯦ ꯌꯥꯝꯕꯨꯡ ꯀꯥꯎ ꯉꯝꯃꯣꯏꯗ ꯑꯗꯨ ꯅꯨꯃꯤꯠꯀꯤꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯃꯌꯥꯝ ꯑꯩꯁꯨ ꯁꯞ ꯈꯔ ꯅꯤꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯤꯌꯨ ꯆꯤꯆꯦꯒꯤ ꯇꯔꯞꯇꯩꯗꯤ ꯑꯦꯛꯗꯝ ꯐ꯭ꯔꯤꯅꯤ ꯅꯤꯌꯨ ꯑꯗꯨꯒ ꯅꯥꯆꯣꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯁꯨꯈꯔ ꯇꯧꯕꯤꯌꯣ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯂꯣꯏ ꯄꯨꯝꯅꯃꯛꯇ ꯀꯩꯅꯣ ꯑꯣꯏꯅꯗꯅꯕ ꯍꯥꯏꯗꯤ ꯀꯥꯎꯅꯗꯅꯕ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ 14 ꯂꯥꯏꯛ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯍꯥꯏꯕ ꯃꯅꯤꯅꯦ ꯁꯨꯁꯃꯤꯇꯥ ꯀꯥꯏꯅ ꯁꯦꯁ ꯇꯧꯁꯤꯜꯂꯛꯑꯅꯨꯀꯣ ꯄ꯭ꯔꯦꯝꯁꯤꯅ ꯇꯨꯝ ꯍꯧꯒꯠꯂ ꯑꯩꯉꯣꯟꯗ ꯈꯥꯏ ꯂꯩꯔꯦ ꯅꯃꯪꯗꯒ ꯎꯔꯝꯕ꯭ꯔꯣ ꯅꯪꯒꯤ ꯑꯦꯛꯁꯇꯣ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯆꯨꯁ ꯆꯩꯊꯣꯛꯑꯒꯦꯀꯣ ꯍꯥꯏ ꯆꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯦ ꯎꯆꯥꯒꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯗꯨꯒ ꯆꯦꯒꯪꯒꯥꯅ ꯅꯥꯆꯣꯝ ꯑꯩꯉꯣꯟꯗ ꯁꯞ ꯍꯥꯟꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯝꯗ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯁꯨ 24 ꯑꯋꯥꯔ ꯃꯇꯨꯡ ꯑꯗꯨꯒꯤ ꯁꯞ ꯇꯧꯔꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯂꯥꯏꯛ ꯀꯣꯃꯦꯟ ꯊꯝꯃꯝꯒꯦ ꯍꯥꯏꯌꯦ ꯍꯣꯏ ꯅꯥꯆꯣꯝ ꯆꯦꯒꯪꯒꯥꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯆꯦꯒꯪꯒꯥꯅ ꯑꯥꯐꯇꯔ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯍꯜꯂꯛꯀꯦ ꯍꯥꯏꯌꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯍꯦꯜꯂꯣ ꯅꯤꯅꯦꯒꯤ ꯂꯥꯏꯚ ꯂꯣꯏꯔꯕꯣ ꯄꯨꯡ ꯀꯌꯥ ꯊꯥꯏꯅꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯏꯅꯦ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯅꯥꯆꯣꯝꯅ ꯑꯩꯗꯣ ꯅꯍꯥꯟꯈꯩ ꯑꯦꯛꯖꯥꯝ ꯂꯣꯏꯗꯕꯒꯤ ꯌꯥꯎꯕ ꯐꯪꯗꯕ ꯑꯣꯀꯦ ꯅꯥꯆꯣꯝ ꯉꯁꯤ ꯂꯣꯏꯔꯕꯣ ꯑꯦꯛꯖꯥꯝ ꯂꯣꯏꯅꯔꯦ ꯑꯁꯤꯗꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯅꯔꯦ ꯀꯔꯝꯕꯒꯤ ꯑꯦꯛꯖꯥꯝ ꯊꯥꯏꯅꯣ ꯅꯥꯆꯣꯝ ꯑꯗꯨꯒ ꯒꯪꯒꯥꯅ ꯊꯝꯒꯦ ꯍꯥꯏꯌꯦ
ꯍꯣꯏ ꯆꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯆꯣꯝ ꯑꯩꯁꯨ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯅꯥꯆꯣꯝ ꯇꯧꯔꯛꯀꯅꯤꯗ ꯅꯥꯆꯣꯝ ꯊꯃꯣꯏ ꯆꯥꯎꯕꯅꯤ ꯅꯥꯆꯣꯝꯇ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯅꯥꯆꯣꯝꯁꯦ ꯌꯥꯝꯕꯨꯡ ꯀꯧꯕꯅꯤ ꯌꯥꯝꯕꯨꯡ ꯀꯥꯎ ꯉꯝꯃꯣꯏꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯃꯥꯒ ꯑꯗꯨꯒ ꯆꯦꯡꯒꯥꯅ ꯃꯃꯥ ꯇ꯭ꯔꯤꯄꯨꯔꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ 16 ꯂꯥꯏꯇꯟ ꯊꯦꯡꯀ꯭ꯌꯨ ꯇꯦꯜꯍꯩꯕ ꯇꯦꯜꯍꯩꯕꯒꯤ ꯚ꯭ꯌꯨꯁ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯇꯦꯜꯍꯩꯕ ꯚꯤꯗꯤꯑꯣ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯏꯆꯥ ꯒꯪꯒꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯑꯦ ꯅꯦꯅꯦ ꯀꯩ ꯌꯦꯟꯖꯥꯡ ꯍꯧꯔꯛꯀꯦ ꯉꯁꯤ ꯑꯗꯨ ꯇꯦꯜꯍꯩꯕꯅ ꯅꯥꯆꯣꯝ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯅꯥꯆꯣꯝ ꯇꯦꯜꯍꯩꯕꯗꯁꯨ ꯌꯥꯔꯗꯤ ꯑꯝꯇ ꯇꯧꯕꯤꯌꯣ ꯅꯥꯆꯣꯝꯗ ꯇꯧꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯆꯦ ꯒꯪꯒꯥꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯗ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯩꯔꯤꯕꯣ ꯑꯗꯨ ꯆꯦ ꯒꯪꯒꯥꯅ ꯇꯦꯜꯍꯩꯕ ꯏꯅꯥꯎꯄꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯂꯥꯏꯛ ꯗꯟ ꯑꯣꯀꯦ ꯑꯣꯀꯦ ꯅꯦꯅꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯦꯜꯕꯤ ꯃꯩ ꯇꯥꯕꯤ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯑꯦꯜꯕꯤ ꯃꯩ ꯇꯥꯕꯤ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ ꯕꯤꯖꯦꯒꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯥꯔꯁꯨ ꯕꯤꯖꯦ ꯃꯤ ꯌꯥꯝ ꯇꯤꯜꯂꯝꯃꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯃꯤ ꯈꯣꯟꯕ ꯍꯩꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯕꯤꯖꯦ ꯀꯩ ꯍꯥꯏꯕ ꯇꯦꯜꯍꯩꯕꯅ ꯆꯦ ꯒꯪꯒꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯇꯦꯜꯍꯩꯕ ꯏꯅꯥꯎꯄꯥ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯏꯅꯥꯎꯄꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯥꯔꯖꯦꯅ ꯁꯨꯁꯃꯤꯇꯥ ꯁꯤꯁ ꯑꯣꯟ ꯍꯥꯏ ꯌꯥꯗꯦ ꯀꯣꯃꯦꯟ ꯏꯔꯛꯎ ꯑꯣꯟꯒ ꯇꯧꯔꯛꯀꯅꯨꯀꯣ ꯇꯟꯅ ꯊꯥꯕꯁꯤꯒ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯍꯣꯏ ꯕꯤꯖꯦ ꯃꯩ ꯇꯥꯔꯦ ꯍꯥꯏꯌꯦ ꯅꯦꯅꯦ ꯋꯥꯇꯟ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯇꯦꯜꯍꯩꯕꯅ ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯌꯦ ꯇꯦꯜꯍꯩꯕꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯌꯥꯝ ꯀꯦꯟꯈꯤꯕꯗꯣ ꯂꯥꯛꯑꯕꯣ ꯑꯃꯨꯛ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯃꯌꯥꯝ ꯑꯃꯨꯛꯇ ꯕꯠ ꯕꯠ ꯀꯛꯈꯤꯕꯗꯣ ꯑꯗꯣ ꯆꯦ ꯒꯪꯒꯥꯅ ꯏꯅꯥꯎꯄꯥ ꯑꯣ ꯑꯣ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯑꯗꯨꯅꯤ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯩꯒ ꯆꯦꯒꯤ ꯑꯦꯜꯕꯤꯗꯤ ꯃꯩ ꯉꯥꯛꯇꯅꯤ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯕꯤꯖꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯍꯥꯟꯕ ꯊꯥꯕꯩꯅꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯂꯥꯛꯆꯅꯤ ꯑꯩꯒꯤ ꯃꯤꯁꯨ ꯋꯥꯟ ꯈꯛꯇꯒ ꯎꯏ ꯀꯩꯒꯤꯅꯣ ꯁꯤꯕꯨꯁꯨ ꯌꯥꯝ ꯇꯣꯟꯕ꯭ꯔꯥ ꯁꯤꯕꯣ ꯕꯤꯖꯦ ꯃꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯥꯟꯈ꯭ꯔꯕꯣ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯂꯩꯔꯤꯌꯦ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯌꯥꯎꯔꯤꯌꯦ ꯍꯣꯏ ꯍꯣꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯔꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯁꯦ ꯋꯥꯟ ꯈꯛꯇ ꯊꯣꯛꯏꯁꯤ ꯌꯦꯡꯉꯨ ꯅꯣꯏꯗ ꯀꯌꯥꯈꯛ ꯊꯣꯛꯈꯤꯅꯦ ꯋꯥꯟ ꯈꯛꯇꯒ ꯊꯣꯛꯏꯁꯨ ꯌꯥꯝ ꯇꯣꯟꯕ꯭ꯔꯥ ꯑꯦꯜꯕꯤꯁꯤꯕꯣ ꯁꯤꯅ ꯑꯩ ꯊꯥꯅꯤꯡꯗꯦ ꯑꯗꯨꯒ ꯂꯩ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯍꯦꯜꯂꯣ ꯇꯦꯜꯍꯩꯕ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯩ ꯎꯏꯒꯦ ꯁꯤꯁ ꯑꯣꯟꯗ ꯀꯥꯏ ꯎꯏꯒꯅꯨ ꯌꯥꯗꯦ ꯀꯣꯟꯅ ꯎꯏꯌꯨ ꯀꯣꯃꯦꯟ ꯏꯔꯛꯎ ꯑꯗꯨꯒ ꯕꯤꯖꯦꯅ ꯍꯩꯇꯦꯀꯣ ꯑꯩꯗꯤ ꯍꯥꯏꯖꯤꯟꯅꯅꯨ ꯑꯩ ꯐꯥꯕ ꯍꯩꯇꯦ ꯊꯥꯖ ꯐꯥꯎꯅ ꯅꯨꯡꯁꯤꯕꯤꯗꯦ ꯅꯪꯅ ꯐꯥꯕ ꯍꯩꯇꯕꯩꯔ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤꯗꯣ ꯍꯥꯏꯌꯣ ꯅꯪꯅ ꯕꯥꯏ ꯍꯥꯏꯔꯣ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯔꯣ ꯃꯌꯥꯝ ꯍꯥꯏꯔꯁꯨ ꯃꯤꯗꯣ ꯑꯗꯨꯝ ꯀꯣꯃꯦꯟ ꯏꯅ ꯂꯩꯗꯣ ꯐꯥꯕ ꯍꯩꯕꯩꯅꯦ ꯅꯥꯆꯣꯝꯅ ꯂꯩꯌꯦ ꯂꯩꯌꯦ ꯑꯩ ꯂꯩ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯥꯆꯣꯝ ꯍꯧꯖꯤꯛꯇ ꯃꯤ ꯑꯃꯈꯛꯇꯪ ꯂꯩꯔꯨꯗ꯭ꯔꯥ ꯑꯩꯒꯤꯁꯦ ꯌꯥꯝ ꯏꯀꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯦꯜꯍꯩꯕꯅ ꯅꯥꯆꯣꯝ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯣꯀꯦ ꯇꯧꯖꯔꯛꯆꯅꯤꯀꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯥꯔꯖꯦ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯥꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯥꯔꯖꯦꯒꯤ ꯃꯣꯅꯣ ꯑꯣꯏꯔꯕꯅꯤ ꯅꯪ ꯑꯝꯇ ꯆꯪꯉꯒ ꯇꯧꯕꯤꯌꯣ ꯑꯥꯔꯖꯦ ꯍꯣꯏ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯑꯩꯒꯤꯗꯤ 3,000 ꯐꯥꯗ꯭ꯔꯤ ꯋꯥꯆ ꯇꯥꯏꯝ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯅꯦꯅꯦ ꯀꯌꯥꯗꯤ ꯐꯥꯔꯒꯦ 3,000 ꯋꯥꯠꯂꯤꯗ ꯑꯩꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯅꯥꯆꯣꯝ ꯇꯧꯕꯤꯔꯕꯣ ꯍꯪꯉꯛꯑꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦꯟꯗꯦꯀꯣ ꯗꯤꯃꯥꯟꯒꯤ ꯂꯥꯏꯐꯄꯨ ꯃꯤ ꯌꯥꯝ ꯂꯩ ꯂꯣꯠꯂꯤꯅꯦ ꯍꯥꯏ ꯃꯤ ꯌꯥꯝ ꯂꯩ ꯂꯣꯠꯂꯤꯅꯦ ꯍꯥꯏ ꯂꯩꯕꯨ ꯂꯩꯔꯗꯤ ꯐꯩꯅꯦ ꯏꯇꯣꯝꯇ ꯇꯝꯅꯔꯛꯇꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏꯒꯗꯣ ꯑꯩꯅ ꯐꯝꯃꯤ ꯁꯤꯔꯤꯗꯅꯤ ꯃꯅꯤꯡꯗ ꯄꯤꯔꯛꯑꯗꯤ ꯇꯦꯜꯍꯩꯕꯅ ꯅꯥꯆꯣꯝ 24 ꯑꯋꯥꯔꯒꯤ ꯃꯇꯨꯡꯗ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯀꯣꯃꯦꯟ ꯊꯝꯅꯧꯀꯣ
ꯆꯦꯅꯨ ꯂꯥꯛꯑꯦ ꯆꯦꯅꯨ ꯅꯪ ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯕꯣ ꯂꯥꯏꯛ ꯇꯧꯕꯤꯔꯦꯀꯣ ꯗꯤꯍꯦ ꯌꯥꯗꯦ ꯑꯩꯁꯨ ꯇꯧꯔꯤꯁꯤꯅꯦ ꯑꯁ ꯑꯥꯛꯇꯤꯡ ꯍꯟꯅꯤꯡꯕꯅ ꯁꯤꯗꯣꯔꯦ ꯆꯦꯅꯨ ꯗꯣꯛꯇꯔ ꯆꯠꯂꯣ ꯑꯩꯁꯨ ꯇꯧꯔꯤꯌꯦ ꯅꯥꯆꯣꯝꯅ ꯒꯪꯒꯥ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯌꯦ ꯆꯦ ꯒꯪꯒꯥ ꯅꯥꯆꯣꯝꯅ ꯒꯤꯐ ꯄꯤꯔꯦ ꯍꯥꯏꯌꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯒ ꯇꯤꯜꯍꯩꯕꯅ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯦ ꯑꯅꯧꯕꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯣꯏꯅꯥꯝꯅ ꯅꯝꯕꯣꯜꯗꯒꯤꯅꯦ ꯍꯥꯏ ꯑꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯝꯕꯣꯜꯗꯒꯤꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨ ꯅꯥꯆꯣꯝꯅ ꯇꯦꯜꯍꯩꯕ ꯂꯥꯏꯚ ꯂꯣꯏꯕꯒ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯍꯥꯏ ꯂꯥꯏꯚ ꯂꯣꯏꯕꯒ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯇꯦꯜꯍꯩꯕ ꯑꯗꯨꯒ ꯇꯦꯜꯍꯩꯕꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯥꯆꯣꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ एलबी लोरगा तौरके है चौधरी ने हेलो हेलो चौधरी जी वेलकम आपको मेरे एलबी पे लाइक भी कर दीजिए कहाँ से हो आप अदुगा तिलहैबना नाचोम लॉन्ग वीडियो द ऑनलाइन फुल वॉच तौरगा येंबिरमो है आरजे न ऑन है आरजे गसी जम वार मारे आरजे पोथारोदा याम वारदिको अदुगा नाचोम न होय होय है अदुगा नाचोम बुक्चेल चावबने मयाम आथिंग अमता खनगे याद्रेदा ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯁꯅꯥꯇꯣꯝꯕ ꯁꯕ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯥꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯁꯨꯁꯃꯤꯇꯥ ꯑꯣꯟꯗ ꯊꯝꯒꯦꯀꯣ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯤꯅꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯏꯕꯤꯔꯣ ꯑꯗꯨꯒ ꯅꯤꯅꯦ ꯅꯥꯆꯣꯝꯁꯦ ꯂꯩꯅꯔꯕꯣ ꯅꯥꯆꯣꯝꯁꯦ ꯂꯩꯇ꯭ꯔꯗꯤ ꯅꯤꯅꯦꯅꯁꯨ ꯅꯥꯆꯣꯝꯗ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯣ ꯅꯥꯆꯣꯝꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦ ꯑꯗꯨꯒ ꯅꯤꯅꯦꯗ ꯕ꯭ꯂꯨ ꯂꯩꯕꯒꯤ ꯃꯥ ꯍꯟꯖꯔꯛꯆꯅꯤ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯅꯥꯆꯣꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯂꯒ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯌꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯁꯥꯞ ꯃꯥꯡꯕꯅꯤꯀꯣ ꯑꯩꯁꯨ ꯁꯣꯏꯗꯅ ꯍꯟꯖꯒꯦ 24 ꯃꯅꯨꯡ ꯍꯥꯏꯌꯦ ओके वीडियो येंद्रदि साप मांगे वीडियो मते अमतंग येंबियो नाचोम नाचोमने ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯉꯁꯤꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯦꯕ ꯌꯥꯝꯕꯨꯡꯗꯨ ꯌꯥꯗꯦꯀꯣ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯆꯦ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏꯕꯗ ꯃꯤ ꯄꯤꯔꯛꯀꯦꯀꯣ ꯑꯗꯨꯒ आरजेना ऑन हाय ꯕꯤꯖꯦꯅ ꯗꯤꯃꯥꯟꯒꯤ ꯑꯦꯜꯕꯤꯁꯦ ꯁꯥꯞ ꯑꯝꯇ ꯐꯪꯗ꯭ꯔꯁꯨ ꯌꯥꯏꯗ ꯍꯥꯏꯅ ꯋꯥꯇꯥ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯦꯁꯦ ꯉꯥꯏꯈꯣ ꯕꯤꯖꯦ ꯅꯥꯆꯣꯝ ꯂꯩꯔꯕꯣ ꯅꯥꯆꯣꯝꯁꯦ ꯃꯇꯣꯝꯇꯅꯦꯕ ꯂꯩꯁꯦ ꯑꯩ ꯍꯥꯏꯕ ꯏꯀꯥꯏꯔꯦꯕ ꯅꯥꯆꯣꯝ ꯕꯤꯖꯦꯁꯨ ꯂꯩꯌꯦ ꯕꯤꯖꯦꯁꯨ ꯒꯤꯐ ꯑꯃ ꯉꯥꯏꯔꯒ ꯂꯩꯔꯤꯌꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯗꯤ ꯈꯤꯇꯪ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯅꯥꯆꯣꯝꯅ ꯒꯪꯒꯥ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯀꯁꯥꯔ ꯅꯥꯎꯕ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯍꯦꯜꯂꯣ ꯀꯁꯥꯔ ꯅꯥꯎꯕ ꯅꯥꯎꯕꯁꯦ ꯀꯁꯥꯔ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯥꯎꯕ ꯅꯥꯎꯕ ꯅꯪꯁꯤꯒ ꯂꯩꯅꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯪ ꯀꯥꯅꯦꯛ ꯂꯩꯅꯕ ꯖꯥꯠꯅꯤ ꯅꯪ ꯕ꯭ꯂꯨ ꯄꯥꯝꯗꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯁꯤꯒ ꯕꯤꯖꯦ ꯈꯨꯃꯟꯗꯅ ꯂꯩꯕꯁꯦ ꯑꯁꯤꯗꯁꯨ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯦ ꯅꯪꯅ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯀꯣꯃꯦꯟ ꯊꯝꯃꯝꯃꯅꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯍꯥꯏꯅ ꯀꯣꯃꯦꯟ ꯊꯝꯃꯝꯃꯣ ꯑꯗꯨꯗꯤ ꯃꯣꯏ ꯂꯣꯏꯅ ꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣ ꯅꯥꯎꯕ ꯑꯗꯨꯒ ꯅꯥꯎꯕ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯣ ꯇꯦꯜꯍꯩꯕꯅ ꯏꯆꯦ ꯁꯨꯁꯃꯤꯇꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯇꯦꯜꯍꯩꯕꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯈꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯁꯥꯔ ꯅꯥꯎꯕꯅ ꯀꯨꯏꯔꯦꯗ ꯍꯥꯏꯌꯦ ꯑꯣ ꯕꯤꯖꯦꯒ ꯂꯩꯅꯕ ꯀꯨꯏꯔꯦ ꯍꯥꯏꯔꯣ ꯕꯤꯖꯦꯅ ꯅꯥꯎꯕꯒ ꯂꯩꯅꯔꯕꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯁꯩ ꯉꯪꯉ ꯉꯪꯉ ꯇꯨꯝꯃꯦ ꯌꯥꯏ ꯆꯦꯡꯒꯥꯅ ꯁꯅꯥꯇꯣꯝꯕ ꯁꯞ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯆꯦ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯎꯕ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯥꯔꯟ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯀꯣꯃꯦꯟ ꯑꯝꯇ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯅꯥꯎꯕ विद्यालक्ष्मीदसु खर तौबियो अदुगा चेंगाना चौधरी जी नमस्ते है चौधरी जी आप हो क्या आप चले गए हैं क्या आप है तो आप सभी के साथ आप ज्वाइन कर सकते हैं आपके पास चैनल है तो अगर नहीं है तो आप सपोर्ट कर दीजिए आप एक बार सभी को सनातोमन ममांग तौख्रबनी है चे गंगा सनातोमन ममांग तौख्रबनी हाइरे अदुगा चेंगाना नावबा हाइन हार हेलो तौरे तेलहैबना नाचोम 24 आवर की मतुंग रिटर्न सोदन हंजरके हाय नाचोम ना ngasi yenga dawni pulap as isu jengdoini was time to hen gaina ngakoi video masing thiye pulap na pung kayagino aina minute mayamda punjalaga paper amda holuge aduga चे गंगाना सनातोम्बा थागतचरी हाय
ꯑꯗꯩꯗꯤ ꯆꯦꯡꯒꯥꯅ 6ꯅꯤ ꯃꯤ ꯍꯥꯏ ꯆꯦꯡꯒ ꯍꯧꯖꯤꯛ 2 ꯑꯅꯤ ꯈꯛꯇ ꯂꯩꯌꯦ ꯇꯨ ꯀꯌꯥꯝ ꯇꯣꯟꯅ ꯎꯔꯤꯅꯣ ꯌꯦꯡꯉꯣ ꯑꯟꯖꯨꯅ ꯁꯨꯁꯃꯤꯇꯥ ꯎꯗꯔꯦ ꯎꯅꯗꯕꯤ ꯑꯟꯖꯨ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯏꯅꯣ ꯑꯍꯥꯎ ꯍꯥꯎꯖꯕꯤ ꯑꯗꯨꯒ ꯆꯦꯡꯒꯥꯅ ꯑꯟꯖꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯞ ꯄꯤꯔꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯑꯟꯖꯨ ꯅꯣꯛꯄ ꯂꯣꯏꯔꯕꯣ ꯍꯥꯏꯌꯦ ꯅꯣꯛꯁꯟꯅꯩꯅꯤꯀꯣ ꯕꯤꯖꯦ ꯑꯟꯖꯨꯒꯤꯗꯣ ꯑꯗꯨꯒ ꯑꯟꯖꯨꯅ ꯅꯥꯆꯣꯝ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯥꯔꯆꯦ ꯇꯧꯈ꯭ꯔꯕꯅꯦ ꯁꯣꯏꯗꯅ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯑꯥꯔꯖꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯉꯣꯟꯗ ꯖꯣꯏꯟ ꯇꯧꯔꯦ ꯅꯪ ꯍꯟꯕꯤꯈꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯩꯅꯣꯗ ꯑꯥꯔꯖꯦꯗ ꯀꯣꯃꯦꯟ ꯊꯅꯝꯕ꯭ꯔꯣ ꯀꯣꯃꯦꯟ ꯊꯅꯝꯃꯣ ꯑꯥꯔꯖꯦ ꯍꯜꯂꯛꯆꯅꯤ ꯁꯣꯏꯗꯅ ꯑꯥꯔꯖꯦꯅ ꯑꯣꯀꯦ ꯑꯣꯀꯦ ꯀꯥꯏꯅ ꯄꯣꯁ ꯇꯧꯔꯛꯑꯦ ꯑꯟꯖꯨꯅ ꯕꯤꯖꯦ ꯑꯃꯨꯛ ꯍꯧꯔꯁꯤꯔꯣ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯐꯨꯝ ꯂꯩꯅꯩꯗꯣ ꯍꯧꯔꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯍꯣꯏ ꯆꯦ ꯑꯟꯖꯨ ꯍꯧꯔꯁꯤ ꯍꯥꯏꯌꯦ ꯕꯤꯖꯦ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯟꯖꯨꯅ ꯍꯧꯔꯣ ꯑꯩ ꯌꯥꯎꯒꯦ ꯑꯗꯨꯒ ꯅꯥꯆꯣꯝꯅ ꯍꯥꯏ ꯑꯟꯖꯨ ꯍꯥꯏꯌꯦ ꯑꯟꯖꯨ ꯅꯥꯆꯣꯝꯒ ꯂꯩꯅꯕ꯭ꯔꯣ ꯂꯩꯅꯗ꯭ꯔꯗꯤ ꯅꯥꯆꯣꯝꯗ ꯆꯪꯉꯒ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯣꯏꯅꯥꯝ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯅꯤꯀꯣ ꯑꯥꯔꯖꯦꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯍꯥꯏꯁꯦ ꯃꯥ ꯑꯗꯨꯝ ꯍꯟꯖꯔꯛꯆꯅꯤ ꯑꯥꯔꯖꯦꯅ ꯇꯧꯕꯨ ꯇꯧꯔꯗꯤ ꯍꯜꯂꯛꯀꯅꯤꯌꯦ ꯆꯦ ꯇꯈꯦꯜ ꯂꯥꯛꯑꯦ ꯆꯦ ꯇꯈꯦꯜ ꯀꯨꯏꯔꯦ ꯎꯗꯕ ꯆꯦ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯁꯦꯝꯃꯣ ꯅꯪꯒꯤ ꯀꯣꯃꯦꯟꯗꯣ ꯅꯪꯅ ꯀꯣꯃꯦꯟꯇꯣ ꯇꯔꯟ ꯑꯣꯐꯇ ꯊꯝꯃꯦ ꯑꯗꯨꯗꯣ ꯑꯃꯨꯛ ꯀꯩꯅꯣꯗ ꯆꯪꯉꯒ ꯁꯦꯝꯕ ꯌꯥꯕꯅꯤ ꯏꯁꯇꯨꯗꯤꯑꯣꯗ ꯆꯪꯉꯒ ꯏꯗꯤꯠ ꯇꯧꯔꯒ ꯌꯥꯕꯅꯤ ꯆꯦ ꯑꯩꯅ ꯌꯦꯡ ꯂꯣꯏꯔꯦ ꯅꯪꯅ ꯀꯕꯣꯛꯂꯩ ꯏꯅꯥꯎꯆꯥ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩ ꯅꯣꯛꯇꯅ ꯁꯤꯅꯤꯌꯦꯕꯣ ꯏꯀꯥꯏꯔꯦꯕ ꯃꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯀꯕꯣꯛꯂꯩ ꯏꯅꯥꯎꯆꯥ ꯃꯥꯟꯕ꯭ꯔꯥ ꯍꯪꯗꯨꯒ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯑꯟꯖꯨ ꯍꯥꯏꯗꯣꯛꯅꯗꯕꯤꯀꯣ ꯀꯥꯏꯅ ꯑꯁ ꯇꯧꯋꯤꯗꯣ ꯑꯗꯨꯒ ꯑꯟꯖꯨ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯎꯗꯔꯦ ꯍꯥꯏꯕ ꯀꯣꯃꯦꯟ ꯎꯗ꯭ꯔꯣ ꯃꯁꯤ ꯉꯟꯇꯥꯅ ꯑꯍꯟ ꯑꯣꯏꯔꯕꯁꯤꯕꯣ ꯍꯩ ꯅꯪꯕꯨꯅꯦ ꯏꯅꯦ ꯅꯪꯕꯨ ꯃꯔꯨ ꯑꯣꯏꯕ ꯃꯤꯒꯅꯦ ꯉꯥꯏꯈꯣ ꯎꯔꯛꯀꯅꯤ ꯑꯗꯨ ꯆꯦ ꯇꯈꯦꯜꯅ ꯁꯨꯁꯃꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯁꯨꯁꯃꯤꯇꯥ ꯍꯥꯏꯔꯦ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯟꯖꯨꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯗꯣ ꯅꯣꯏ ꯑꯅꯤꯅ ꯂꯣꯠꯅꯔꯤꯗꯣ ꯀꯔꯤꯅꯣꯕ ꯑꯟꯖꯨ ꯅꯪ ꯕꯤꯖꯦꯒꯤ ꯑꯦꯜꯕꯤ ꯆꯥꯎꯍꯧꯕ꯭ꯔో ꯑꯩ ꯕꯤꯖꯦꯒꯤ ꯑꯦꯜꯕꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉ ꯌꯦꯡꯗꯣꯏꯅꯤ ꯃꯁꯛꯀꯁꯨ ꯎꯠꯂꯝꯃꯦ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯗꯣ ꯃꯥꯁꯦ ꯑꯦꯜꯕꯤ ꯑꯍꯥꯟꯕ ꯊꯥꯕꯩ ꯕꯤꯖꯦꯁꯦ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯝ ꯅꯣꯛ ꯂꯩꯔꯕꯅꯦꯕ ꯉꯁꯥꯏꯒꯤꯗꯣ ꯑꯣꯏꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯊꯅꯝꯕꯅꯦ ꯍꯥꯏ ꯑꯥꯔꯖꯦꯅ ꯏꯆꯦ ꯇꯈꯦꯜ ꯋꯥꯗ꯭ꯔꯤꯕꯣ ꯍꯥꯏ ꯆꯦ ꯇꯈꯦꯜ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯂꯤ ꯑꯃꯗ ꯑꯃꯨꯛꯀꯣ ꯕꯤꯖꯦꯅ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯆꯦ ꯑꯟꯖꯨ ꯅꯣꯛꯄ ꯍꯦꯟꯃꯟꯕꯩ ꯃꯃꯤꯠꯇꯣ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏ ꯅꯣꯛꯄ ꯍꯦꯟꯃꯟꯕꯩ ꯃꯃꯤꯠꯇꯣ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯣꯛꯑꯣ ꯑꯗꯩꯗꯤ ꯑꯟꯖꯨꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯣꯃꯦꯟ ꯇꯧ ꯌꯥꯗꯦ ꯈꯜꯂꯤꯅꯤ ꯆꯦ ꯇꯈꯦꯜ ꯍꯥꯏꯌꯦ ꯆꯦ ꯇꯈꯦꯜꯒꯤ ꯀꯣꯃꯦꯟ ꯌꯥꯗꯕꯅꯤ ꯑꯗꯨ ꯑꯩꯅ 5 ꯂꯥꯏꯛ ꯇꯧꯔꯝꯃꯦ ꯑꯗꯨ ꯆꯦ ꯇꯈꯦꯜꯅ ꯑꯥꯔꯖꯦ ꯋꯥꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏ ꯑꯩ ꯆꯦ ꯇꯈꯦꯜ ꯌꯥꯝ ꯎꯅꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯆꯦ ꯇꯈꯦꯜ ꯎꯔꯒꯅꯦ ꯏꯃꯥꯒꯨꯝꯕꯒꯤ ꯐꯤꯂꯤꯡ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯥꯏ ꯃꯃꯥꯏꯒꯁꯦ ꯄꯨꯛ ꯂꯥꯎꯅ ꯃꯁꯥꯒꯁꯦ ꯍꯥꯏꯗꯤꯅꯦ ꯇꯃꯣꯟ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯤꯂꯤꯡ ꯑꯃꯈꯛ ꯂꯩ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯅꯀꯣ ꯈꯪꯅꯗꯕ ꯎꯅꯗꯕ ꯃꯤ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯀꯣꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯕ ꯆꯦꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯁꯤꯅꯔ ꯈꯪꯗꯦ ꯑꯗꯩꯗꯤ ꯆꯦ ꯇꯈꯦꯜꯅ ꯑꯟꯖꯨ ꯌꯥꯔꯕꯅꯤ ꯀꯣꯃꯦꯟ ꯍꯥꯏꯑꯣ ꯆꯦ ꯇꯈꯦꯜꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩ ꯊꯣꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯍꯥꯏ ꯕꯤꯖꯦ ꯅꯪ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯒ ꯅꯪꯅ ꯀꯣꯟꯁꯇ꯭ꯔꯛꯇꯔ ꯌꯥꯎꯗꯅ ꯀꯩꯅꯣ ꯑꯩ ꯖꯨꯒꯥꯂꯤꯅ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯦ ꯇꯈꯦꯜ ꯗꯁꯥꯅꯤꯍꯦ ꯀꯥꯏꯅ ꯇꯞꯅ ꯍꯥꯏꯔꯖꯦꯅ ꯅꯣꯛꯑꯒ ꯆꯦ ꯇꯈꯦꯜꯅ ꯌꯥꯡꯃꯟꯈꯤꯗꯅ ꯁꯠ ꯀꯩꯅꯣ ꯇꯧꯁꯟꯕꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯊꯥꯡꯒꯠꯄ ꯊꯦꯡꯉꯅꯤꯅ ꯃꯜꯂꯖꯦ ꯊꯥꯒꯠꯄ ꯊꯦꯡꯉꯅꯤꯅ
ꯀꯩ ꯍꯥꯏꯕ ꯑꯟꯖꯨꯅ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯟꯖꯨꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯆꯦ ꯇꯈꯦꯜꯁꯦ ꯍꯥꯏꯕ ꯑꯩꯗꯤ ꯆꯦ ꯇꯈꯦꯜꯁꯦ ꯑꯩꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯆꯦ ꯇꯈꯦꯜꯁꯦ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯑꯩꯗꯤ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯤ ꯂꯩ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝ ꯈꯣꯟꯕ ꯃꯤꯅ ꯎꯕꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕꯀꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯗꯕꯅꯤꯅ ꯚ꯭ꯌꯨꯒ ꯂꯩꯇꯦꯗ ꯃꯁꯛꯁꯦ ꯌꯦꯡꯉꯦ ꯀꯗꯥꯏ ꯃꯈꯣꯟ ꯌꯦꯡꯉꯦ ꯀꯗꯥꯏ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯆꯦ ꯒꯪꯒꯥ ꯆꯦ ꯒꯪꯒꯥꯁꯨ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯇꯜꯂꯦꯗ ꯑꯗꯨꯒ ꯆꯦ ꯇꯈꯦꯜ ꯀꯣꯃꯦꯟ ꯌꯥꯔꯕꯅꯤ ꯑꯩꯁꯨ ꯀꯣꯃꯦꯟ ꯇꯧꯔꯝꯕꯅꯤ ꯑꯣꯀꯦ ꯆꯦ ꯇꯧꯔꯛꯀꯦ ꯂꯣꯏꯔꯒ ꯕꯤꯖꯦꯅ ꯑꯩꯕꯨ ꯅꯣꯛꯅꯩ ꯏꯀꯥꯏ ꯅꯣꯏꯅ ꯈꯪꯅꯤ ꯍꯥꯏ ꯀꯞꯅꯤꯡꯉꯦ ꯍꯥꯏꯈ꯭ꯔꯦ ꯕꯤꯖꯦ ꯅꯪꯒꯤꯕꯣ ꯄꯦꯕꯦꯠ ꯁꯥꯔꯛꯀꯅꯨ ꯅꯨꯄꯥꯅꯅ ꯀꯞꯅꯤꯡꯉꯦ ꯀꯥꯏꯅ ꯀꯥꯏꯒꯤ ꯅꯣꯛꯅꯩꯅꯣ ꯀꯅꯥꯝ ꯅꯣꯛꯅꯗꯦ ꯅꯪ ꯃꯁꯛ ꯎꯠꯂꯦ ꯍꯥꯏꯕꯗꯣ ꯎꯍꯧꯗ꯭ꯔꯦ ꯅꯪ ꯑꯩꯅ ꯆꯪꯉꯛꯄꯒ ꯅꯪꯅ ꯂꯣꯏꯁꯜꯂꯦ ꯍꯥꯏꯗꯨꯕ ꯑꯗꯨꯒꯤ ꯑꯩ ꯁꯥꯎꯅꯤꯡꯉꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯗꯣ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯆꯦ ꯇꯈꯦꯜꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦ ꯋꯥꯗꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯗꯨ ꯑꯟꯖꯨꯅ ꯒꯪꯒꯥ ꯒꯪꯒꯥ ꯍꯥꯏꯅ ꯀꯧꯔꯦ ꯒꯪꯒꯥ ꯒꯪꯒꯥ ꯍꯥꯏꯅ ꯑꯅꯤꯔꯛ ꯀꯧꯔꯦ ꯆꯦ ꯇꯈꯦꯜꯅ ꯑꯟꯖꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯍꯦ ꯍꯥꯏꯔꯦ ꯕꯤꯖꯦꯅ ꯑꯩꯗꯤ ꯅꯨꯡꯁꯤꯗꯕ ꯐꯩ ꯐꯩ ꯍꯥꯏꯌꯦ ꯕꯤꯖꯦꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯕꯤꯖꯦ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯑꯦꯜꯕꯤ ꯑꯍꯥꯟꯕ ꯊꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯔꯝꯃꯤꯗꯣ ꯑꯩꯈꯣꯏꯗ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯍꯥꯏꯔꯣ ꯃꯤ ꯃꯔꯤꯈꯛ ꯂꯩꯇꯨ ꯀꯌꯥꯝ ꯇꯣꯜꯂꯤꯅꯣ ꯌꯦꯡꯉꯨ ꯅꯠꯇ꯭ꯔꯥ ꯑꯁꯤꯒ ꯃꯌꯥꯝꯅ ꯆꯦ ꯒꯪꯒꯥ ꯍꯣꯏꯅ ꯆꯦ ꯇꯈꯦꯜ ꯍꯣꯏꯅ ꯑꯥꯔꯖꯦ ꯍꯣꯏꯅ ꯅꯨꯡꯁꯤꯗꯅ ꯅꯣꯏ ꯈꯔ ꯈꯛ ꯂꯩꯕꯤꯔꯤꯁꯤꯅꯤ ꯅꯪꯒꯤꯗꯗꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯤꯗꯨꯅꯤ ꯑꯗꯩꯗꯤ ꯆꯦ ꯇꯈꯦꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯆꯦ ꯑꯁꯦꯡꯃꯛꯀꯤꯅꯤ ꯒꯣꯠ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯖꯟꯅꯩ ꯅꯠꯇꯦ ꯑꯗꯨꯒ ꯑꯟꯖꯨꯅ ꯁꯨꯅꯤꯇꯥ ꯑꯩꯗꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯅꯪꯗꯤ ꯑꯐꯥꯎꯕꯤ ꯅꯪꯒ ꯑꯩꯒꯗꯤ ꯇꯣꯡꯉꯥꯜꯂꯤꯗꯅ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯁꯤꯁꯨ ꯑꯩꯗꯧ ꯇꯞꯄ ꯍꯥꯏ ꯆꯦ ꯑꯩ ꯈꯅꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯑꯟꯖꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯊꯛꯇ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯑꯗꯣ ꯆꯦ ꯅꯟꯗꯤ ꯂꯥꯛꯑꯦ ꯆꯦ ꯅꯟꯗꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯀꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯇꯈꯦꯜ ꯍꯥꯏꯔꯒ ꯀꯞꯈ꯭ꯔꯦ ꯆꯦ ꯅꯟꯗꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯃꯌꯥꯝ ꯑꯩ ꯊꯣꯛꯂꯒꯦ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯪ ꯆꯦ ꯅꯟꯗꯤꯁꯦ ꯂꯩꯅꯕ꯭ꯔꯣ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯗꯤ ꯀꯩꯅꯣꯝꯇ ꯇꯧꯒꯦꯀꯣ ꯕ꯭ꯂꯨꯁꯦ ꯑꯝꯇ ꯂꯧꯒꯦ ꯑꯩ ꯕ꯭ꯂꯨꯁꯦ ꯆꯦ ꯅꯪꯅ ꯉꯁꯥꯏ ꯕ꯭ꯂꯨ ꯃꯌꯥꯝ ꯄꯤ ꯌꯥꯗꯦ ꯑꯗꯣ ꯀꯤꯕꯨ ꯀꯤꯕꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛ ꯍꯥꯏꯗꯣ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯑꯗꯨꯗꯣ ꯍꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅꯤ ꯆꯦ ꯑꯩꯈꯣꯏꯒꯨꯝꯕꯒꯤꯕꯨꯗꯤ ꯇꯧꯔꯣꯏꯗ ꯏꯀꯨ ꯆꯥꯎꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯁꯦ ꯑꯗꯣ ꯆꯦ ꯇꯈꯦꯜ ꯍꯣꯏꯕꯨꯗꯤ ꯈꯔ ꯈꯔ ꯆꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯗꯤ ꯆꯥꯎꯔꯕꯅꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯗꯣ ꯍꯦꯛ ꯇꯧꯏ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯀꯤꯖꯩꯗꯨꯅ ꯑꯗꯩꯗꯤ ꯑꯟꯖꯨ ꯀꯁꯥꯔꯅ ꯅ꯭ꯌꯨ 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 ꯍꯥꯏꯅ ꯇꯧꯔꯦ ꯑꯅꯧꯕ ꯀꯥꯅꯦꯛ ꯂꯩꯅꯁꯦꯅ ꯆꯦ ꯇꯈꯦꯜꯅ ꯍꯥꯏꯌꯦ ꯅꯟꯗꯤ ꯀꯞꯀꯅꯨ ꯗꯤꯍꯦ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯑꯥꯔꯖꯦ ꯌꯥꯎꯕ꯭ꯔꯣ ꯍꯥꯏ ꯑꯥꯔꯖꯦ ꯂꯩꯔꯝꯕꯅꯤ ꯆꯦ ꯅꯟꯗꯤ ꯑꯥꯔꯖꯦ ꯂꯩꯕꯅꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯥꯔꯖꯦ ꯆꯦ ꯅꯟꯗꯤꯅ ꯀꯧꯔꯤ ꯆꯦ ꯅꯟꯗꯤ ꯅꯪ ꯑꯟꯖꯨ ꯀꯁꯥꯔꯒ ꯂꯩꯅꯔꯕ ꯑꯗꯩꯗꯤ ꯆꯦ ꯒꯪꯒꯥꯁꯤꯒ ꯂꯩꯅꯔꯕ ꯒꯪꯒꯥ ꯔꯥꯅꯤ ꯀꯦꯁꯦ ꯂꯩꯇ꯭ꯔꯗꯤ ꯅꯣꯏ ꯂꯩꯅꯧꯋꯣ ꯀꯥꯅꯦꯛ ꯂꯩꯅꯧ ꯆꯦ ꯇꯈꯦꯜꯅ ꯕꯤꯗ꯭ꯌꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯑꯗꯩ ꯆꯦ ꯇꯈꯦꯜꯅ ꯌꯥꯎꯕꯅꯤ ꯑꯥꯔꯖꯦ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯑꯥꯔꯖꯦ ꯂꯩꯗꯨ ꯆꯦ ꯒꯪꯒꯥꯅ ꯅꯟꯗꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯂꯩꯅꯔꯦꯀꯣ ꯕꯤꯖꯦꯅ ꯍꯣꯏ ꯏꯃꯥ 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 ꯍꯥꯏꯕ ꯌꯥꯏꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏ ꯑꯩꯗꯤ ꯀꯅꯥꯅꯣ ꯃꯥꯜꯂꯛꯇꯣꯔꯦ ꯕꯤꯖꯦꯁꯦ ꯀꯅꯥꯅꯣꯝ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯅ ꯍꯥꯏꯕꯗ ꯌꯥꯝ ꯇꯧꯔꯛꯄꯩ ꯃꯥꯜꯂꯛꯇꯣꯔꯦꯀꯣ ꯑꯗꯨꯒ ꯑꯥꯔꯖꯦ ꯅꯪ ꯂꯤꯂꯥꯗ ꯅꯪ ꯁꯥꯕꯒ ꯌꯥꯝ ꯃꯥꯟꯗꯣꯔꯤꯖꯥꯠꯅꯤ ꯑꯥꯔꯖꯦꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯆꯦ ꯅꯟꯗꯤꯅ ꯀꯧꯔꯤ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪ ꯊꯕꯛ ꯂꯩꯔꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔ ꯈꯨꯃꯝꯃꯦ
ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯒꯪꯒꯥ ꯐꯥꯕ ꯌꯥꯕ ꯃꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ ꯆꯦ ꯅꯟꯗꯤꯒ ꯂꯩꯅꯔꯕꯣ ꯕꯤꯖꯦ ꯂꯩꯅꯗ꯭ꯔꯗꯤ ꯅꯪꯅ ꯆꯪꯁꯜꯂꯒ ꯀꯣꯃꯦꯟ ꯑꯃ ꯊꯅꯝꯃꯣ ꯆꯦ ꯅꯟꯗꯤ ꯀꯩꯅꯣꯒ ꯕꯤꯖꯦ ꯈꯨꯃꯟꯁꯦ ꯂꯩꯅꯔꯕꯣ ꯂꯩꯅꯗ꯭ꯔꯗꯤ ꯃꯥꯅ ꯍꯣꯔꯦꯟ ꯀꯣꯃꯦꯟ ꯇꯧꯔꯝꯃꯁꯨ ꯅꯪ ꯑꯗꯨꯝ ꯍꯟꯕꯤꯌꯣ ꯑꯝꯇ ꯆꯦ ꯇꯈꯦꯜꯅ ꯑꯥꯔꯖꯦ ꯆꯠꯈꯤꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯆꯦ ꯅꯟꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯤꯗꯣ ꯀꯞꯀꯅꯨꯗ ꯑꯗꯨꯒ ꯆꯦ ꯔꯣꯕꯤꯇꯥ ꯂꯥꯛꯇꯦꯅꯦ ꯆꯦ ꯔꯣꯕꯤꯇꯥ ꯂꯥꯛꯇꯦ ꯆꯦ ꯑꯟꯖꯨꯅ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯕꯤꯖꯦ ꯎꯍꯧꯗ꯭ꯔꯦ ꯑꯣ ꯑꯩꯅ ꯀꯞꯈ꯭ꯔꯦ ꯕꯤꯖꯦ ꯎꯍꯧꯗ꯭ꯔꯦ ꯕꯤꯖꯦ ꯅꯪ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯅꯪ ꯎꯍꯧꯗꯕꯩ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯪꯗꯣ ꯊꯣꯡꯒꯥꯟ ꯃꯄꯥꯟꯗ ꯈꯧꯁꯥꯕ ꯑꯗꯨꯃꯥꯏꯅ ꯕꯤꯖꯦꯗ ꯃꯤꯅ ꯕꯥꯏ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯌꯥꯗꯦ ꯈꯪꯉꯤ ꯀꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯪꯅ ꯃꯄꯨ ꯑꯣꯏꯔꯤꯕꯗꯨꯒꯤ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯕꯤꯖꯦ ꯏꯅꯥꯎꯄꯥ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯋꯥꯅꯔꯦꯀꯣ ꯑꯂꯣꯏꯕꯗ ꯀꯅꯥꯅꯣ ꯆꯦ ꯒꯪꯒꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯆꯦ ꯒꯪꯒꯥ ꯅꯪꯒꯤꯗꯣ ꯈꯔ ꯕ꯭ꯔꯦꯛ ꯂꯧꯔꯒ ꯊꯥꯕꯩ ꯃꯤꯁꯤꯡꯁꯦ ꯈꯤꯇꯪ ꯑꯦꯅꯔꯖꯤ ꯆꯥꯔꯖ ꯇꯧꯔꯒ ꯂꯥꯛꯅꯕ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯔꯤꯗ ꯐꯝꯃꯤꯅꯦ ꯑꯗꯣ ꯁꯤꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯦ ꯕꯤꯜꯗꯤꯡ ꯃꯊꯛꯁꯦ ꯕꯥꯟꯗꯣꯔꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕ ꯕꯥꯟꯗꯔ ꯍꯦꯛ ꯐꯟ ꯆꯣꯡꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯟꯈꯠꯂꯤ ꯀꯤꯖꯅ ꯆꯦ ꯒꯪꯒꯥꯅ ꯕꯤꯖꯦ ꯏꯅꯥꯎꯄꯥ ꯍꯣꯏ ꯍꯥꯏꯁꯦꯕꯀꯣ ꯂꯣꯏꯗ꯭ꯔꯣꯝꯅꯤ ꯆꯦ ꯅꯟꯗꯤꯅ ꯑꯟꯖꯨ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣꯁꯨ ꯈꯨꯝꯗꯦ ꯆꯦ ꯅꯟꯗꯤꯁꯤꯅ ꯄꯪꯀꯞꯇ ꯀꯞꯄꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯉꯁꯤ ꯆꯦ ꯔꯣꯕꯤꯇꯥ ꯅꯤꯡꯁꯤꯡꯉꯤ ꯌꯥꯝꯅ ꯂꯥꯛꯄꯤꯗꯦ ꯆꯦ ꯇꯈꯦꯜꯅ ꯒꯪꯒꯥ ꯕꯤꯖꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯤꯖꯦꯅ ꯃꯃꯥ ꯇꯈꯦꯜ ꯈꯣꯟꯖꯦꯜꯁꯨ ꯊꯤꯕ ꯁꯛꯁꯨ ꯊꯤꯕ ꯑꯩꯈꯣꯏꯗꯤ ꯁꯤꯕ ꯆꯠꯂꯦ ꯅꯥꯀꯨꯞꯄꯤ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯃꯤꯟꯅꯩꯁꯤꯒ ꯀꯩꯅꯣꯅꯦꯕꯀꯣ ꯃꯥꯁꯦ ꯃꯩꯇꯩ ꯄꯥꯡꯒꯜꯅꯦꯕ ꯑꯩꯈꯣꯏꯁꯦ ꯗꯗꯥ ꯑꯃ ꯂꯩꯃꯤꯟꯅꯩ ꯑꯗꯨꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕ ꯀꯩꯁꯨꯝ ꯄꯨꯕꯤꯔꯛꯀꯅꯨ ꯀꯩꯁꯨꯝ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯅ ꯇꯣꯅꯤꯡꯈꯣꯛꯀꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯨꯝꯕꯁꯦ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯅꯤꯅ ꯂꯩꯔꯒꯗꯤ ꯇꯣꯅꯤꯡꯈꯣꯛꯀ ꯅꯥꯀꯨꯞꯄꯤꯒꯁꯦ ꯈꯇꯪ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯃꯥꯗꯣ ꯉꯥꯔꯤ ꯆꯦꯜꯂꯤ ꯉꯥꯔꯤꯕꯨꯗꯤ ꯄꯨꯕꯤꯔꯛꯑꯦꯕ ꯉꯥꯔꯤꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯄꯨꯔꯛꯑꯣ ꯅꯥꯀꯨꯞꯄꯤ ꯊꯣꯛꯇꯦ ꯍꯥꯏ ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯩꯅꯣꯅꯦ ꯃꯅꯤꯄꯨꯔꯗ ꯅꯥꯀꯨꯞꯄꯤ ꯊꯣꯛꯇꯦꯁꯨ ꯃꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯕ ꯈꯪꯗꯦꯅ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯊꯣꯛꯍꯧꯗꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯂꯥꯛꯄꯗ ꯃꯥꯅ ꯉꯥꯔꯤ ꯄꯨꯕꯤꯔꯛꯑꯦ ꯑꯗꯣ ꯅꯥꯀꯨꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯣ ꯍꯥꯏꯍꯩꯗꯦ ꯕꯤꯖꯦ ꯅꯪ ꯍꯥꯏꯗꯣ ꯍꯥꯏꯅ ꯐꯠꯇꯦ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯏꯆꯦ ꯇꯈꯦꯜꯅ ꯕꯤꯖꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯅꯟꯗꯤꯅ ꯒꯪꯒꯥꯔꯥꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏ ꯆꯦ ꯒꯪꯒꯥꯁꯦ ꯂꯩꯅꯗ꯭ꯔꯤꯕꯣ ꯆꯦ ꯒꯪꯒꯥꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯆꯦ ꯅꯟꯗꯤ ꯀꯥꯅꯦꯛ ꯂꯩꯅꯧꯋꯣ ꯍꯥꯏꯁꯤꯅꯤ ꯏꯆꯦ ꯇꯈꯦꯜ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯏꯈꯔꯦ ꯑꯃꯨꯛ ꯑꯣ ꯆꯦ ꯑꯗꯨꯃꯥꯏꯅ ꯑꯣꯟ ꯑꯣꯏꯔꯒ ꯀꯅꯥꯅꯣꯅꯦ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯑꯣꯟ ꯑꯣꯏꯔ ꯑꯃꯨꯛ ꯑꯣꯟ ꯑꯣꯏꯔ ꯑꯃꯨꯛ ꯑꯣꯐ ꯑꯣꯏꯕꯗꯣ ꯆꯦꯒꯤꯗꯣ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯕꯩꯔꯥ ꯈꯣꯠꯄꯩꯔꯥ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯆꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯄꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯑꯟꯖꯨꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯍꯥꯏ ꯑꯟꯖꯨ ꯆꯦ ꯇꯈꯦꯜꯒ ꯆꯦ ꯅꯟꯗꯤꯒ ꯂꯩꯅꯗ꯭ꯔꯤꯕꯅꯦ ꯑꯟꯖꯨꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯆꯦ ꯅꯟꯗꯤ ꯀꯁꯥꯔꯒꯤꯅꯦ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯅꯟꯗꯤꯁꯦ ꯑꯩꯒꯤ ꯁꯥꯞ ꯇꯧꯕꯤꯕ ꯃꯥꯟꯗꯦ ꯍꯥꯏ ꯆꯦ ꯅꯟꯗꯤ ꯆꯦ ꯒꯪꯒꯥꯒ ꯀꯥꯅꯦꯛ ꯂꯩꯅꯧꯋꯣ ꯆꯦ ꯒꯪꯒꯥ ꯅꯪꯅ ꯆꯪꯁꯜꯂꯒ ꯀꯣꯃꯦꯟ ꯑꯃ ꯊꯅꯝꯃꯣ ꯍꯟꯖꯔꯛꯑꯅꯤ ꯑꯗꯨꯝ ꯀꯥꯎꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯆꯦ ꯇꯈꯦꯜꯅ ꯑꯣꯏꯃꯥ ꯑꯥꯔꯖꯦ ꯍꯥꯏ ꯆꯦ ꯌꯥꯔꯔꯣꯏꯗꯨꯗꯤ ꯑꯩꯒꯤ ꯃꯆꯥꯇꯣꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯃꯃꯥꯡꯗ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯅ ꯑꯣꯟ ꯇꯧꯔꯁꯨ ꯑꯃꯨꯛ ꯑꯣꯐ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯑꯣꯟ ꯁꯦꯝꯃꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯣꯐ ꯑꯣꯏ ꯌꯥꯔꯔꯣꯏꯗꯣꯏꯗꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯂꯣꯏꯕ ꯌꯥꯔꯣꯏ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯔ ꯊꯝꯃꯅꯤ ꯑꯩ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯒ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯍꯥ 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 ꯐꯥꯒꯤꯗꯧꯔꯤꯔꯥ ꯈꯪꯗꯦ ꯑꯥꯔꯖꯦꯒꯤꯁꯦ ꯑꯟꯖꯨꯅ ꯅꯟꯗꯤ ꯌꯥꯝꯅ ꯀꯞꯀꯅꯨ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯍꯥꯏ ꯑꯟꯖꯨ ꯅꯣꯏꯗ ꯃꯤ ꯍꯦꯟꯕ꯭ꯔꯣ ꯅꯪ ꯉꯁꯥꯏ ꯐꯣꯟ ꯂꯥꯛꯏꯗꯣ ꯃꯤ ꯍꯦꯟꯕꯩꯔꯕ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯑꯟꯖꯨ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯆꯦ ꯅꯟꯗꯤꯁꯦ ꯉꯁꯥꯏꯗꯩꯅꯦ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦꯀꯣ ꯑꯣ ꯆꯦ ꯅꯟꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕꯤꯖꯦꯅ ꯐꯗꯤꯒꯣꯝꯗꯩ ꯐꯗꯤꯒꯣꯝꯗꯩ ꯆꯣꯡꯊꯔ ꯁꯤꯒꯦ ꯁꯤꯔꯣ
ꯕꯤꯖꯦꯁꯦ ꯌꯥꯝ ꯁꯤꯅꯤꯡꯉꯗꯤ ꯁꯤꯔꯣ ꯐꯗꯤꯒꯣꯝꯗꯤ ꯆꯣꯡꯗꯅ ꯁꯤꯍꯧꯗꯗꯅ ꯅꯈꯣꯡ ꯇꯦꯛ ꯂꯩꯔꯗꯤ ꯅꯪ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯅꯝꯕꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯅꯟꯗꯤ ꯁꯥꯞ ꯇꯧꯔꯛꯑꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯩꯅꯤ ꯀꯥꯎꯕ ꯍꯥꯏꯌꯦ ꯕꯤꯖꯦ ꯅꯪ ꯆꯪꯉꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯖꯤꯜꯂꯣ ꯆꯦ ꯅꯟꯗꯤꯒꯤ ꯕ꯭ꯂꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯖꯤꯜꯂꯝꯃꯣ ꯑꯗꯨꯒ ꯆꯦ ꯅꯟꯗꯤ ꯀꯩꯅꯣꯒ ꯕꯤꯖꯦꯒ ꯀꯥꯅꯦꯛ ꯂꯩꯅꯧꯋꯣ ꯅꯟꯗꯤꯅ ꯕꯤꯖꯦ ꯇꯨꯝꯃꯤꯀꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯨꯃꯤ ꯀꯦ ꯀꯥꯏꯅ ꯕꯤꯖꯦꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯏꯆꯦ ꯅꯟꯗꯤ ꯇꯨꯃꯤ ꯀꯦꯒ ꯈꯪꯉꯣꯏ ꯃꯥ ꯑꯗꯨꯒ ꯕꯤꯖꯦ ꯈꯪꯕ꯭ꯔꯣ ꯇꯨꯃꯤ ꯀꯦ ꯍꯥꯏꯁꯦ ꯀꯨꯂꯤ ꯃꯔꯣꯟꯅꯤ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯅꯟꯗꯤꯁꯦ ꯑꯩꯒꯤ ꯁꯥꯞ ꯇꯧꯗ꯭ꯔꯤꯕꯣ ꯑꯩꯅꯗꯤ ꯑꯗꯣꯝꯒꯤ ꯇꯧꯕ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯑꯣ ꯆꯦ ꯅꯟꯗꯤ ꯆꯦ ꯒꯪꯒꯥꯅ ꯅꯪꯒꯤ ꯇꯧꯕ ꯀꯨꯏꯔꯦ ꯅꯪ ꯍꯟꯕꯗꯤ ꯑꯝꯇ ꯍꯟꯕꯤꯌꯨ ꯑꯝꯇ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯞ ꯇꯧꯔꯒ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯗ꯭ꯔꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯦ ꯕꯤꯖꯦꯅ ꯑꯩꯗꯤ ꯅꯟꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯁꯥꯞ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯆꯦ ꯅꯟꯗꯤꯗ ꯇꯧꯔꯦ ꯍꯥꯟꯅ ꯕꯤꯖꯦꯅ ꯑꯗꯣ ꯆꯦ ꯅꯟꯗꯤꯅ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯆꯦ ꯒꯪꯒꯥꯒ ꯕꯤꯖꯦꯒꯒꯤ ꯑꯗꯨꯒ ꯆꯦ ꯇꯈꯦꯜꯅ ꯌꯦꯡꯉꯦ ꯃꯅꯥꯇꯣꯟꯒ ꯁꯨꯛꯇꯣꯛꯅ ꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯌꯦꯡꯅꯤꯡꯗꯦ ꯀꯞꯀꯅꯨ ꯍꯥꯏ ꯉꯥꯡꯉꯦ ꯆꯦ ꯅꯟꯗꯤꯅ ꯒꯪꯒꯥꯔꯥꯅꯤ ꯅꯪ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯀꯥꯏꯅ ꯁꯥꯎꯋꯦ ꯇꯧꯔꯣ ꯅꯪ ꯀꯥꯏꯅ ꯇꯧꯔꯒ ꯀꯞꯁꯨ ꯀꯞꯄꯦ ꯃꯌꯥꯒ ꯆꯤꯛꯂꯛꯎꯃ ꯆꯦ ꯃꯌꯥꯒ ꯆꯤꯛꯂꯛꯀꯅꯨꯀꯣ ꯀꯤꯖꯩꯌꯦ ꯆꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯅꯟꯗꯤ ꯁꯛꯊꯤꯕꯤꯒꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯔꯤꯅꯦ ꯑꯩꯅ ꯀꯞꯈ꯭ꯔꯦ ꯀꯞꯅꯅꯨꯀꯣ ꯈꯟꯅꯔꯛꯀꯅꯨ ꯕꯤꯖꯦ ꯕꯤꯖꯦꯁꯦ ꯉꯁꯥꯏ ꯃꯤ ꯈꯟꯅꯅꯦꯅ ꯐꯦꯡꯉꯤꯅꯦ ꯃꯃꯥꯏ ꯐꯦꯡꯕ ꯃꯌꯥꯒ ꯀꯨꯝꯈ꯭ꯔꯦ ꯃꯥ ꯑꯗꯩꯗꯤ ꯆꯦ ꯅꯟꯗꯤꯅ ꯒꯪꯒꯥꯔꯥꯅꯤ ꯅꯪ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯈ꯭ꯔꯦ ꯑꯃꯨꯛ ꯕꯤꯖꯦꯅ ꯑꯩꯅ ꯆꯦ ꯅꯟꯗꯤ ꯀꯨꯏꯔꯦ ꯔꯤꯇꯥꯔꯟꯗꯤ ꯂꯥꯛꯇꯦ ꯍꯥꯏ ꯆꯦ ꯅꯟꯗꯤ ꯕꯤꯖꯦꯗ ꯑꯝꯇ ꯔꯤꯇꯥꯔꯟ ꯇꯧꯕꯤꯈꯣꯕ ꯄ꯭ꯂꯤꯖ ꯔꯤꯇꯥꯔꯟ ꯂꯥꯛꯇꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔ ꯀꯧꯔꯦ ꯅꯟꯗꯤꯅ ꯑꯩ ꯀꯣꯟꯅ ꯌꯦꯡꯒꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯅ ꯍꯥꯏꯔ ꯀꯞꯈꯔꯦ ꯍꯣꯏ ꯍꯣꯏ ꯆꯦ ꯅꯟꯗꯤ ꯀꯣꯟꯅ ꯑꯣꯏꯔꯁꯨ ꯍꯟꯗꯤ ꯍꯟꯕꯤꯈꯣ ꯀꯥꯎꯅꯣ ꯕꯤꯖꯦ ꯀꯣꯃꯦꯟ ꯑꯃ ꯊꯝꯖꯤꯜꯂꯣ ꯑꯗꯨ ꯍꯣꯔꯦꯟ ꯃꯣꯕꯥꯏꯜ ꯄꯥꯏꯕꯒ ꯁꯠ ꯂꯥꯎꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯐꯪꯅꯕ ꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯍꯜꯂꯝꯃꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯇꯈꯦꯜ ꯑꯅꯤꯔꯛ ꯅꯝꯁꯤꯟꯖꯈꯤꯅꯤ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯕꯤꯖꯦ ꯇꯧꯔꯛꯀꯦ ꯇꯨꯃꯤꯟ ꯂꯩꯔꯨ ꯍꯥꯏꯌꯦ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯃꯃꯤꯠꯁꯦ ꯕ꯭ꯂꯔ ꯆꯠꯂꯦ ꯆꯦ ꯒꯪꯒꯥꯅ ꯅꯟꯗꯤꯒꯤ ꯕ꯭ꯂꯨ ꯄꯤꯌꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯅꯟꯗꯤꯒꯤ ꯕ꯭ꯂꯨ ꯄꯤꯒꯦ ꯆꯦ ꯅꯟꯗꯤ ꯕ꯭ꯂꯨ ꯄꯤꯒꯦ ꯆꯦ ꯅꯟꯗꯤ ꯅꯪ ꯁꯪꯇ꯭ꯔꯤꯛ ꯁꯪꯍꯜꯂꯒꯦ ꯆꯦ ꯅꯟꯗꯤ ꯁꯪꯉꯕ ꯌꯦꯡꯉꯣ ꯅꯪ ꯆꯦ ꯅꯟꯗꯤ ꯇꯥꯏꯞ ꯑꯝꯇ ꯇꯧꯔꯛꯎꯅꯦ ꯃꯦꯁꯦꯖ ꯑꯝꯇꯪ ꯏꯔꯣ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯕꯤꯖꯦ ꯇꯧꯔꯛꯀꯦ ꯇꯨꯃꯤꯟ ꯂꯩꯔꯛꯎ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯅꯟꯗꯤꯒꯤ ꯕ꯭ꯂꯨ ꯄꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤ ꯂꯥꯛꯑꯦꯗꯨ ꯆꯦ ꯅꯟꯗꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯈꯔꯦ ꯆꯦ ꯅꯟꯗꯤ ꯏꯁ ꯒ꯭ꯔꯤꯟ ꯅꯥꯎ ꯍꯩꯕꯅꯤ ꯑꯩꯁꯨ ꯈꯔ ꯈꯔ ꯑꯗꯨꯒ ꯕꯤꯖꯦꯅ ꯂꯩꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯛꯂꯩ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯆꯦ ꯅꯟꯗꯤꯅ ꯍꯥꯏꯕꯗ ꯍꯥꯏꯅꯤ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯍꯥꯏ ꯇꯨꯃꯤꯟꯅ ꯆꯦ ꯅꯟꯗꯤꯅ ꯀꯞꯈ꯭ꯔꯦ ꯆꯦ ꯅꯟꯗꯤ ꯀꯞꯀꯅꯣ ꯆꯦ ꯅꯟꯗꯤꯅ ꯄꯤꯅꯨ ꯑꯩ ꯐꯅꯦꯛ ꯄꯥꯝꯗꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯐꯅꯦꯛ ꯅꯠꯇꯦ ꯏꯁꯀꯥꯔꯠꯅꯤ ꯁꯦꯠꯂꯣ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯁꯦ ꯆꯦ ꯒꯪꯒꯥꯒꯤ ꯗꯤꯃꯥꯟꯅꯤ ꯆꯦ ꯒꯪꯒꯥꯗ ꯁꯞ ꯇꯧꯔꯕ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯌꯦ ꯆꯦ ꯅꯟꯗꯤꯒꯤ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯥ ꯊꯥꯗꯕ꯭ꯔꯥ ꯀꯌꯥ ꯑꯩ ꯀꯨꯏꯔꯦ ꯎꯗꯕ ꯆꯦ ꯒꯪꯒꯥ ꯀꯩ ꯅꯟꯗꯤ ꯁꯛꯊꯤꯕꯤ ꯑꯩ ꯑꯉꯥꯎꯕꯤꯅꯤ ꯑꯗꯨꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯞ ꯇꯧꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯑꯒ ꯑꯃꯨꯛ ꯎꯪꯈ꯭ꯔꯦ ꯆꯦ ꯅꯟꯗꯤ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯆꯦ ꯅꯟꯗꯤ ꯍꯥꯏꯅꯦ ꯇꯈꯦꯜ ꯑꯩ ꯐꯅꯦꯛ ꯄꯥꯝꯗꯦ ꯀꯥꯏꯅ ꯆꯦ ꯂꯧ ꯂꯧ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯇꯧꯕꯩꯅꯤ ꯅꯪꯉꯣꯟꯗꯁꯨ ꯊꯨꯡꯉꯛꯏ ꯂꯧ ꯑꯗꯨꯗ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯟꯗꯤꯅ ꯒꯪꯒꯥꯔꯥꯅꯤ ꯊꯥ ꯆꯥꯝ ꯐꯥꯔꯦ ꯇꯧꯕ ꯃꯥ ꯊꯥ ꯆꯥꯝ ꯐꯥꯔꯦ ꯆꯦ ꯒꯪꯒꯥ ꯅꯪꯕꯨ ꯊꯥ ꯆꯥꯝ ꯐꯥꯔꯕꯅꯦ ꯍꯥꯡꯕ
ꯆꯥꯝ ꯐꯥꯔꯦ ꯇꯧꯔꯒ ꯂꯩꯔꯦ ꯏꯆꯦꯒ ꯑꯅꯤꯔꯛ ꯅꯤꯁꯟꯗꯅꯅꯦ ꯑꯗꯩꯗꯤ ꯏꯆꯦꯒꯅ ꯕꯤꯖꯦ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯣꯜꯂꯣ ꯍꯥꯏ ꯑꯍꯥꯟꯕ ꯑꯣꯜꯂꯣ ꯍꯥꯏ ꯕꯤꯖꯦ ꯇꯨꯝꯈ꯭ꯔꯦ ꯕꯤꯖꯦ ꯈꯨꯝꯃꯛꯇ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯏꯛ ꯄꯥꯏꯔ ꯂꯥꯎꯈ꯭ꯔꯦ ꯆꯦ ꯇꯈꯦꯜꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩ ꯑꯍꯟꯕꯁꯨ ꯑꯣꯜꯂꯣꯏ ꯑꯃꯟꯕꯁꯨ ꯑꯣꯜꯂꯣꯏ ꯀꯅꯥꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯕꯤꯖꯦꯅ ꯇꯧꯈ꯭ꯔꯦ ꯀꯅꯥꯁꯨ ꯅꯨꯡꯁꯤꯗꯦ ꯕꯤꯖꯦ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏ ꯀꯅꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯆꯦꯒꯅ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯊꯣꯛꯈ꯭ꯔꯦ ꯆꯦ ꯇꯈꯦꯜꯅ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯏꯔ ꯈꯨꯝꯃꯦ ꯆꯦ ꯇꯈꯦꯜ ꯀꯩꯗꯧꯔꯤꯅꯣ ꯍꯩꯒ ꯃꯦꯠꯂ ꯆꯥꯗ꯭ꯔꯕꯣ ꯍꯩꯒ ꯃꯦꯠꯂ ꯆꯥꯕ ꯃꯇꯝꯅꯤ ꯆꯦ ꯅꯟꯗꯤꯅ ꯇꯈꯦꯜ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯆꯠꯂꯦ ꯍꯥꯏ ꯆꯦ ꯇꯈꯦꯜ ꯂꯩꯌꯦ ꯆꯠꯇꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯝꯇ 1K ꯇꯧꯍꯜꯂꯣ ꯂꯣꯏꯁꯜꯂꯒꯦ ꯀꯅꯥꯒꯤ ꯚ꯭ꯌꯨꯗ 1K ꯌꯧꯒꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯧꯒꯠꯂꯛꯄꯁꯤꯒ ꯕꯤꯖꯦꯒꯤ ꯌꯧꯕ꯭ꯔꯥ ꯆꯦ ꯒꯪꯒꯥꯒꯤ ꯌꯧꯕ꯭ꯔꯥ ꯆꯦ ꯇꯈꯦꯜꯒꯤ ꯌꯧꯕ꯭ꯔꯥ ꯆꯦ ꯅꯟꯗꯤꯒꯤ ꯌꯧꯕ꯭ꯔꯥ ꯑꯥꯔꯖꯦꯒꯤꯗꯤ LBꯗ 2K ꯌꯧꯔꯦ ꯑꯥꯔꯖꯦꯒꯤꯗꯤ ꯌꯧꯔꯤꯗ ꯃꯔꯛꯇ ꯑꯥꯔꯖꯦꯒꯤꯗꯤ ꯚ꯭ꯌꯨꯁꯦ ꯍꯨꯏꯁ ꯄꯥꯏꯈꯠꯄꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯁꯛꯁꯨ ꯐꯖꯗꯦ ꯃꯤꯁꯨ ꯍꯩꯇꯦ ꯍꯥꯏꯕ ꯈꯪꯗꯦꯗ ꯕꯤꯖꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯏꯗ ꯑꯩ ꯑꯣꯏꯅ ꯆꯠꯁꯤꯔ ꯀꯩꯅꯣ ꯅꯥꯀꯨꯞꯄꯤ ꯃꯈꯣꯡꯗ ꯕꯤꯁꯇꯨ ꯑꯗꯨꯒ ꯆꯦꯒꯥꯅ ꯕꯤꯖꯦ ꯏꯅꯥꯎꯄꯥ ꯅꯨꯡꯁꯤꯕꯅꯤꯅ ꯆꯦꯅ ꯑꯃꯨꯛꯇ ꯑꯣꯜꯂꯣ ꯃꯤ ꯍꯥꯏ ꯑꯃꯨꯛꯇ ꯃꯤ ꯑꯍꯟꯕ ꯑꯣꯜꯂꯣ ꯍꯥꯏ ꯕꯤꯖꯦꯝꯗ ꯑꯣꯜꯂꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯒꯦ ꯑꯗꯨꯒ ꯇꯨꯝꯒꯦ ꯍꯥ ꯀꯥꯏ ꯇꯨꯝꯃꯣ ꯃꯤ ꯄꯨꯝꯅꯃꯛ ꯆꯪꯉꯒ ꯁꯥꯏꯂꯦꯟ ꯂꯥꯏꯚꯂꯣ ꯍꯥꯏꯔ ꯆꯠꯆꯔꯅꯤ ꯑꯗꯨꯒ ꯇꯈꯦꯜ ꯅꯈꯣꯟ ꯇꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯆꯦ ꯇꯈꯦꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯅꯤ ꯆꯦ ꯅꯟꯗꯤ ꯑꯗꯨꯒ ꯑꯒꯨꯅ ꯍꯛꯀꯥꯝ ꯆꯜꯂꯦ ꯑꯒꯨꯁꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯋꯥꯕꯗꯧꯅ ꯆꯦ ꯅꯟꯗꯤꯅ ꯑꯒꯨ ꯇꯨꯝꯃꯨꯔꯣꯆꯣ ꯍꯥꯏ ꯑꯒꯨꯁꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯨꯡꯅꯕ ꯀꯣꯏꯕꯗ ꯋꯥꯔꯕꯅꯤ ꯑꯗꯨꯅ ꯍꯛꯀꯥꯝ ꯆꯜꯂ ꯂꯥꯛꯏꯅꯤ ꯃꯥ ꯑꯒꯨ ꯆꯤꯆꯦ ꯈꯪꯉꯦꯕ ꯉꯁꯥꯏ ꯀꯅꯥꯒꯤꯗꯅꯣꯕ ꯅꯪꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩ ꯈꯪꯉꯦꯕ ꯕꯤꯖꯦꯅ ꯑꯒꯨ ꯀꯥꯅꯨ ꯂꯥꯛꯑꯦ ꯍꯥꯏꯔ ꯈꯪꯗꯦ ꯑꯒꯨꯅ ꯇꯨꯝꯂꯣꯏꯗ ꯍꯥꯏ ꯇꯨꯝꯗꯅ ꯈꯥꯡꯗꯣꯏꯅꯦ ꯍꯥꯏ ꯆꯦ ꯒꯪꯒꯥꯅ ꯃꯃꯧꯒꯤ 60K ꯌꯧꯕ ꯌꯥꯎꯔꯦ ꯃꯃꯧꯗꯤ ꯌꯥꯝ ꯍꯩ ꯍꯥꯏ ꯃꯃꯧꯒꯤ 60K ꯌꯧꯕ꯭ꯔꯅꯦ ꯑꯒꯨ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯆꯦ ꯅꯟꯗꯤꯅ ꯑꯒꯨ ꯋꯥꯏꯑꯥꯔꯁꯤꯗꯤ ꯍꯥꯏꯌꯦ ꯋꯥꯏꯑꯥꯔꯁꯤ ꯂꯥꯛꯄꯤꯗꯦ ꯅꯣꯡꯐꯥꯎ ꯋꯥꯏꯑꯥꯔꯁꯤꯒ ꯑꯩꯒ ꯀꯨꯏꯔꯦ ꯐꯥꯎꯅꯗꯕ ꯑꯒꯨꯅ ꯍꯩꯇꯕꯅꯤꯗ ꯅꯦꯅꯦ ꯒꯪꯒꯥ ꯍꯥꯏꯌꯦ ꯕꯤꯖꯦ ꯋꯥꯔꯕꯣ ꯑꯒꯨ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯀꯔꯝꯕ ꯑꯥꯏꯗꯤꯗꯩ ꯍꯥꯡꯉꯤꯅꯣꯕ ꯅꯪꯅꯅꯦ ꯆꯦꯅꯦꯜꯁꯦ ꯄꯪꯍꯥꯡꯗ ꯍꯥꯡꯗꯅ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯑꯥꯏꯗꯤꯗꯣ ꯌꯥꯝꯃꯟꯕꯩ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯒꯨ ꯀꯥꯒꯨꯀꯥ ꯆꯦ ꯅꯟꯗꯤꯅ ꯑꯒꯨ ꯋꯥꯏꯑꯥꯔꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯗꯕꯅꯤ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯃꯤ 0 ꯂꯩꯌꯦ ꯃꯌꯥꯝ ꯃꯤ 0 ꯂꯩꯌꯦ ꯂꯣꯏꯁꯜꯂꯣꯔꯥ ꯀꯩ ꯇꯥꯒꯤꯕ ꯅꯅꯥꯎ ꯇꯨꯝꯒ꯭ꯔꯕꯣ ꯈꯠꯀꯅꯨ ꯇꯞ ꯆꯠꯂꯨ ꯁꯤꯔꯤꯗ ꯕꯤꯖꯦꯅ ꯑꯒꯨ ꯀꯥꯒꯨꯀꯥ ꯑꯗꯒꯤ ꯆꯦ ꯅꯟꯗꯤꯅ ꯑꯒꯨ ꯋꯥꯏꯑꯥꯔꯁꯤ ꯃꯥꯡꯈ꯭ꯔꯦ ꯆꯦꯅꯦ ꯀꯞꯈ꯭ꯔꯦ ꯑꯒꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏ ꯆꯦ ꯅꯟꯗꯤꯅ ꯐꯔꯦ ꯑꯩ ꯀꯞꯄꯁꯨ ꯂꯣꯏꯔꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯀꯞꯄ ꯂꯣꯏꯔꯦ
ꯂꯥꯛꯄꯗꯩ ꯍꯧꯕ ꯀꯞꯄ ꯂꯣꯏꯔꯦ ꯍꯥꯏ ꯕꯤꯖꯦꯅ ꯑꯩ ꯁꯥꯞ ꯄꯥꯝꯗꯦ ꯃꯤꯁꯨ ꯄꯥꯝꯗꯦ ꯑꯩ ꯂꯥꯏꯚ ꯇꯧꯒꯦ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ ꯀꯥꯏ ꯉꯝꯗꯦ ꯉꯝꯗꯦ ꯇꯧꯔꯣ ꯍꯧꯖꯤꯛ ꯇꯧꯒꯦ ꯍꯥꯏꯔꯣ ꯕꯤꯖꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒ ꯑꯒꯨꯅ ꯀꯦ ꯅꯠꯇꯦ 1000 ꯍꯥꯏꯕꯅꯤ ꯅꯦꯅꯦ ꯒꯪꯒꯥ ꯍꯥꯏ ꯑꯣꯀꯦ ꯑꯒꯨꯅ ꯀꯔꯝꯕꯗꯩꯅꯣꯕ ꯑꯗꯨꯒ ꯆꯦ ꯒꯪꯒꯥꯅ ꯃꯃꯧ ꯀꯔꯤ ꯍꯥꯏꯕ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯚꯤꯗꯤꯑꯣꯗꯣ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯇꯗꯤ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯒꯨꯅ ꯀꯦ ꯅꯠꯇꯦ ꯁꯣꯔꯤ 100 ꯍꯥꯏꯕꯅꯦ ꯑꯒꯨꯅ ꯑꯩ ꯈꯪꯗꯦꯗ ꯀꯣꯄꯤꯔꯥꯏꯠꯀ ꯂꯥꯛꯄ꯭ꯔꯥ ꯑꯒꯨ ꯅꯪꯅ ꯊꯥꯒꯠꯄ ꯑꯗꯨꯒ YT ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯞꯂꯣꯗ ꯇꯧꯕꯒ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯗꯤ ꯀꯣꯄꯤꯔꯥꯏꯠ ꯍꯥꯏꯅ ꯏꯔꯛꯄꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯕꯤꯖꯦ ꯏꯅꯥꯎꯄꯥ ꯃꯤ ꯂꯩꯇꯦ ꯑꯃꯨꯛꯇ ꯑꯣꯜꯂꯣ ꯍꯥꯏ ꯆꯦ ꯒꯪꯒꯥ ꯃꯤ ꯂꯩꯇꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦꯗ ꯆꯤꯆꯦ ꯍꯣꯏꯗꯁꯨ ꯃꯌꯥꯝ ꯄꯜꯂꯒ ꯊꯝꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗꯅꯦ ꯃꯤ ꯑꯃꯅꯤꯇꯪꯈꯛ ꯄꯜꯂꯒ ꯂꯩꯍꯟꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯗ ꯍꯩꯅꯗꯦꯕꯀꯣ ꯃꯌꯥꯝ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯃꯔꯛꯇ ꯖꯥ ꯉꯥꯛꯇꯪ ꯉꯥꯡꯃꯤꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯐꯩ ꯑꯃꯅꯤ ꯈꯛꯇꯪꯗꯅꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯑꯗꯣ ꯑꯗꯨꯅ ꯆꯦ ꯂꯣꯏꯁꯜꯂꯁꯤꯗ ꯕꯤꯖꯦꯅ ꯃꯌꯥꯝ ꯚꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯣꯏꯔꯁꯤ ꯕꯤꯖꯦ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤꯗ ꯑꯩꯅ ꯕꯤꯖꯦꯅꯕꯨꯗꯤ ꯍꯥꯏꯔꯛꯄꯩꯕꯨꯗꯤ ꯇꯧꯕꯅꯦꯕ ꯑꯗꯩꯁꯨ ꯕꯤꯖꯦ ꯅꯪꯒꯤ LB ꯊꯥꯕꯗꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯒꯨꯅ ꯑꯩꯗꯤ ꯌꯦꯡꯕ ꯍꯩꯇꯦ ꯍꯤꯍꯤ ꯑꯩꯒꯤ ꯊꯥꯒꯠꯐꯝ ꯊꯣꯛꯄ ꯊꯥꯒꯠꯈ꯭ꯔꯦ ꯀ ꯍꯥꯏꯔꯦ ꯊꯥꯒꯠꯐꯝ ꯊꯣꯛꯄ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯒꯨ ꯕꯥꯏ ꯑꯣꯏꯔꯁꯤ ꯆꯦ ꯒꯪꯒꯥ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ ꯕꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯗꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔ ꯂꯣꯏꯁꯤꯟꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯀꯥꯏꯅ ꯑꯒꯨ ꯃꯤ ꯂꯩꯇꯦ ꯑꯗꯨ ꯆꯦ ꯒꯪꯒꯥꯒ ꯕꯤꯖꯦꯒ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯇꯣꯝꯇ ꯉꯥꯏꯔꯦ ꯇꯨ ꯕꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯁꯤ ꯆꯦ ꯅꯟꯗꯤ ꯆꯠꯈ꯭ꯔꯦ ꯆꯦ ꯇꯈꯦꯜꯁꯨ ꯆꯠꯈ꯭ꯔꯦ ꯍꯣꯏꯗ ꯌꯥꯏ ꯑꯗꯣ ꯗꯣꯟ ꯐꯣꯔꯒꯣꯠ DM ꯑꯣꯀꯦ ꯆꯦ ꯒꯪꯒꯥꯅ ꯃꯃꯧ ꯍꯥꯏꯔꯦ ꯑꯒꯨ ꯅꯪꯒꯤ ꯑꯥꯏꯗꯤꯗ ꯑꯁꯤꯒꯤ ꯑꯒꯨꯒꯤꯁꯤꯒꯤꯔꯕ ꯅꯪꯅ ꯊꯥꯒꯠꯂꯤꯗꯣ ꯅꯪꯅ ꯆꯤꯆꯦꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯏꯁꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯅꯪꯅ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯔꯛꯏꯁꯦ ꯀꯔꯝꯕꯗꯩꯅꯣꯕ ꯅꯪꯅ ꯊꯥꯡꯒꯠꯂꯤꯗꯣ ꯅꯪꯗꯤ ꯃꯥꯏꯆꯧ ꯍꯥꯏꯁꯨ ꯍꯥꯡꯉꯤ ꯃꯥꯏꯄꯤꯛ ꯍꯥꯏꯁꯨ ꯍꯥꯡꯉꯤ ꯂꯤꯡꯖꯦꯟꯕꯨ ꯍꯥꯏꯕꯅꯦ ꯑꯗꯨꯏꯗꯤ ꯀꯩꯒꯤꯅꯤ ꯌꯥꯝꯈ꯭ꯔꯦ ꯅꯪꯁꯦ ꯀꯔꯝꯕꯗꯩꯅꯣ ꯅꯪ ꯊꯥꯡꯒꯠꯂꯤꯗꯣ ꯑꯒꯨ ꯃꯅꯤ ꯍꯣꯏ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯆꯤꯡꯉꯛꯑꯒꯦ ꯆꯦ ꯒꯪꯒꯥ ꯅꯅꯥꯎ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯑꯒꯨ ꯕꯥꯏ ꯅꯨꯡꯁꯤꯕꯤ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ